ꯑꯍꯥꯟꯕꯃꯛꯇꯗ ꯁꯂꯥꯏ ꯁ꯭ꯇꯣꯔꯤ ꯆꯦꯅꯦꯜꯒꯤ ꯃꯍꯨꯠ ꯁꯤꯟꯖꯗꯨꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯥꯟ ꯍꯩꯕ ꯂꯥꯟꯃꯤ ꯑꯍꯨꯝ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯑꯊꯧꯕ ꯃꯤꯇꯩ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯌꯥꯝꯅ ꯁꯥꯊꯤꯅ ꯆꯥꯎꯕ ꯂꯥꯟꯕꯨꯡꯗꯅꯤ ꯂꯥꯟꯃꯤ ꯑꯃꯅ ꯅꯤꯡꯊꯧ ꯑꯃ ꯃꯈꯨꯠ ꯑꯅꯤ ꯊꯧꯔꯤ ꯄꯨꯜꯂꯒ ꯁꯒꯣꯜꯅ ꯆꯤꯡꯂꯤꯕꯗꯣ꯫ ꯂꯥꯟꯃꯤꯗꯨꯅ ꯅꯤꯡꯊꯧꯗꯨ ꯁꯒꯣꯜꯗ ꯆꯤꯡꯅ ꯂꯥꯟꯃꯤ ꯁꯥꯍꯕ, ꯅꯣꯏ ꯄꯦꯜꯂꯕ꯭ꯔꯣ? ꯑꯩꯅ ꯅꯤꯡꯊꯧꯁꯤ ꯎꯐꯨꯜ ꯃꯔꯛꯁꯤꯗ ꯁꯣꯔꯣ ꯆꯤꯡꯂꯤꯕꯁꯦ ꯍꯥ? ꯂꯥꯟꯃꯤ ꯈꯔꯁꯨ ꯁꯒꯣꯜꯅ ꯆꯤꯡꯂꯤꯕ ꯅꯤꯡꯊꯧ ꯑꯗꯨꯗ ꯅꯣꯛꯂꯒ ꯂꯥꯝꯗꯨꯅ ꯀꯥꯎꯔꯒ ꯇꯥꯅꯔꯤ꯫ ꯂꯥꯟꯃꯤ ꯑꯃꯅ ꯍꯩ ꯈꯣꯡꯄꯥꯛꯅ ꯑꯃꯨꯛꯇꯗꯤ ꯀꯥꯎꯍꯧꯒꯦꯍꯦ ꯑꯩꯁꯨ ꯂꯥꯟꯃꯤ ꯑꯃꯅ ꯑꯃꯨꯛ ꯑꯁ ꯃꯁꯥꯁꯦ ꯃꯇꯠ ꯂꯣꯏꯅ ꯇꯠꯂꯦ ꯅꯤꯡꯊꯧꯁꯦ꯫ ꯂꯥꯟꯃꯤ ꯃꯌꯥꯝꯗꯨ ꯌꯥ ꯂꯥꯡꯂꯒ ꯅꯤꯡꯊꯧ ꯍꯥꯠꯂꯤꯕꯗꯨ ꯑꯄꯦꯟꯕ ꯐꯣꯡꯗꯣꯛꯅꯔꯤ꯫ ꯍꯧꯖꯤꯛ ꯑꯁꯤꯕ ꯅꯤꯡꯊꯧꯗꯨ ꯃꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯂꯥꯟꯕꯨꯡꯗꯨꯗ ꯁꯤꯔꯒ ꯇꯥꯗꯨꯅ ꯂꯩꯔꯤ, ꯍꯌꯤꯡ ꯋꯥ ꯏꯜꯂꯒ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯁꯤꯕ ꯂꯥꯟꯃꯤ ꯂꯤꯁꯤꯡ ꯀꯌꯥ ꯑꯃꯁꯨ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯥꯆꯪꯂꯛꯄ ꯃꯇꯝꯅꯤ꯫ ꯃꯅꯪꯒꯟꯗ ꯆꯣꯡꯒꯣꯏ ꯑꯃꯃꯝ ꯄꯣꯕ, ꯃꯈ꯭ꯋꯥꯡꯗ ꯊꯥꯡ ꯑꯁꯥꯡꯕ ꯑꯃꯃꯝ ꯌꯥꯟꯕ, ꯃꯁꯝꯁꯨ ꯁꯥꯡꯕ ꯂꯣꯏꯅ ꯃꯥꯟꯅꯕ, ꯁꯦꯠꯂꯤ ꯆꯥꯔꯤꯕꯗꯨꯅ ꯌꯦꯡꯕꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯂꯥꯟ ꯍꯩꯕ ꯃꯥꯜꯂꯕ ꯅꯤꯄꯥ ꯅꯍꯥ ꯑꯍꯨꯝꯈꯛ ꯌꯥꯝꯂꯕ ꯑꯁꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯀꯥꯟꯗꯨꯅ ꯆꯠꯂꯤ꯫ ꯅꯤꯄꯥ ꯅꯍꯥ ꯑꯃꯗꯤ ꯅꯤꯡꯊꯧꯒꯤ ꯑꯁꯤꯕ ꯃꯅꯥꯛꯇꯨꯗ ꯐꯝꯂꯒ ꯅꯤꯡꯊꯧꯒꯤ ꯃꯁꯥꯗꯨ ꯅꯥꯜꯂꯒ ꯀꯞꯂꯤ꯫ ꯏꯅꯤꯡꯊꯧꯒꯤ ꯊꯋꯥꯏ ꯃꯤꯔꯦꯟꯅ ꯃꯄꯨ ꯃꯥꯒꯤ ꯂꯩꯀꯣꯟꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯑꯣꯏꯌꯨ꯫ ꯃꯣꯏ ꯑꯍꯨꯝꯗꯣ ꯑꯁꯤꯕ ꯂꯥꯟꯃꯤꯁꯤꯡꯗꯨ ꯃꯐꯝ ꯑꯃꯗ ꯄꯨꯟꯅ ꯆꯤꯡꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯅꯤꯡꯊꯤꯅ ꯊꯝꯂꯤ꯫ ꯅꯤꯡꯇꯝꯕꯅ ꯏꯆꯦꯜ ꯑꯗꯨꯗꯤ ꯂꯥꯟꯃꯤꯁꯤꯡꯁꯦ ꯃꯩ ꯊꯥꯗꯣꯛꯅꯕ ꯇꯧꯔꯁꯤꯔꯥ? ꯁꯔꯣꯏꯅ ꯍꯣꯏꯗ, ꯄꯨꯔꯛꯂꯤꯕ ꯊꯥꯎꯁꯦ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡꯁꯤ ꯊꯨꯡꯅ ꯍꯩꯖꯤꯜꯂꯁꯤ꯫ ꯃꯤꯍꯦꯟꯕꯅ ꯑꯗꯨꯒ ꯏꯅꯤꯡꯊꯧꯁꯦ ꯀꯣꯅꯨꯡꯗ ꯄꯨꯈꯤꯅꯕ ꯇꯧꯔꯁꯤ ꯏꯇꯥꯎꯁꯥ꯫ ꯑꯁꯨꯝꯅ ꯃꯣꯏ ꯑꯍꯨꯝꯗꯨ ꯂꯥꯟꯃꯤꯁꯤꯡꯗꯨ ꯃꯩ ꯊꯥꯕ ꯍꯧꯔꯛꯄꯒ ꯃꯣꯏ ꯑꯍꯨꯝꯒꯤ ꯃꯅꯥꯁꯤꯡꯗꯨ ꯐꯟ ꯆꯣꯡꯂꯤ꯫ ꯑꯗꯨꯒꯗꯤ ꯃꯥꯏꯀꯩ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯕ ꯇꯦꯟ ꯃꯔꯨ 200ꯃꯨꯛ ꯃꯣꯏ ꯑꯍꯨꯝ ꯇꯝꯅ ꯁꯦꯠ ꯂꯥꯎꯅ ꯌꯨꯡꯅ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯃꯣꯏ ꯑꯍꯨꯝꯗꯨ ꯃꯅꯪꯒꯟꯗ ꯄꯣꯔꯤꯕ ꯃꯁꯥꯒꯤ ꯆꯣꯡꯒꯣꯏꯁꯤꯡꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯣꯏ ꯑꯍꯨꯝꯗꯨ ꯁꯠ ꯇꯥꯁꯤꯟꯅꯩ, ꯑꯗꯨꯒ ꯆꯣꯡꯒꯣꯏꯁꯤꯡꯗꯨ ꯁꯠ ꯈꯜꯂꯤ꯫ ꯇꯦꯟ ꯃꯔꯨ ꯃꯌꯥꯝꯗꯨ ꯆꯣꯡꯒꯣꯏꯁꯤꯡꯗꯨꯗ ꯖꯣꯞ ꯂꯥꯎꯅ ꯌꯨꯡꯏ꯫ ꯇꯦꯟ ꯀꯥꯞꯄꯛꯂꯤꯕ ꯃꯤꯑꯣꯏ 200ꯃꯨꯛꯇꯨ ꯇꯦꯟ ꯀꯥꯞꯇꯨꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯣꯏ ꯑꯍꯨꯝꯗꯨꯗꯤ ꯂꯩꯔꯝꯗ꯭ꯔꯤ꯫ ꯐꯤꯃꯨ ꯁꯦꯠꯄ ꯅꯤꯄꯥ ꯑꯃꯅ ꯌꯥꯝꯅ ꯉꯛꯅ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦꯅꯦ꯫ ꯅꯤꯄꯥ ꯑꯃꯅ ꯑꯃꯨꯛ ꯀꯗꯣꯝꯗ ꯆꯦꯟꯈ꯭ꯔꯦ? ꯍꯩ ꯇꯥꯕ꯭ꯔꯥ? ꯃꯌꯥꯝ ꯑꯁꯤꯕ ꯃꯔꯛꯇ ꯂꯣꯠꯄ꯭ꯔ ꯌꯦꯡꯉꯨ꯫ ꯐꯤꯃꯨ ꯁꯦꯠꯄ ꯃꯌꯥꯝꯗꯨꯅ ꯃꯣꯏ ꯑꯍꯨꯝꯗꯨ ꯑꯁꯤꯕ ꯃꯔꯛꯇꯨꯗ ꯇꯥꯅ ꯊꯤꯟꯗꯨꯅ ꯊꯤꯔꯤ꯫ ꯅꯤꯄꯥ ꯑꯃꯅ ꯂꯩꯇꯦꯅꯦ, ꯌꯥꯝ ꯊꯨꯅ ꯃꯥꯡꯉꯤꯅꯦ꯫ ꯅꯤꯄꯥ ꯑꯃꯅ ꯃꯩ ꯆꯨꯈꯠꯂꯛꯎ ꯃꯌꯥꯝ, ꯑꯗꯨꯒ ꯅꯣꯏ ꯇꯪꯈꯥꯏ ꯑꯃ ꯂꯥꯟꯕꯨꯡ ꯑꯁꯤ ꯀꯣꯏꯁꯤꯜꯂꯨ꯫ ꯃꯣꯏ ꯃꯌꯥꯝꯗꯨ ꯖꯔ ꯆꯥꯏꯊꯣꯛꯅꯔꯛꯄꯒ ꯅꯤꯡꯇꯝꯕꯗꯨ ꯃꯤꯔꯦꯞ 10ꯃꯨꯛ ꯋꯥꯡꯅ ꯄꯥꯏꯔꯒ ꯐꯤꯃꯨ ꯁꯦꯠꯄ ꯃꯔꯛꯇꯨꯗ ꯙꯨꯞ ꯂꯥꯎꯅ ꯂꯦꯞꯄꯒ ꯇꯥꯁꯤꯟꯈ꯭ꯔꯒ ꯐꯤꯃꯨ ꯁꯦꯠꯄ 90ꯃꯨꯛꯀꯤ ꯃꯕꯨꯛ ꯃꯄꯥꯗ ꯃꯥꯒꯤ ꯊꯥꯡꯗꯨꯅ ꯅꯥꯄꯤ ꯍꯥꯏꯕꯒꯨꯝ ꯐꯗꯠ ꯂꯥꯎꯅ ꯍꯥꯏꯗꯠꯈꯤ꯫ ꯈꯨꯗꯛꯇ ꯐꯤꯃꯨ ꯁꯦꯠꯄ ꯃꯤꯑꯣꯏ 90ꯃꯨꯛꯇꯨ ꯃꯊꯤꯕꯣꯡ ꯃꯔꯤꯜꯁꯤꯡꯗꯨ ꯊ꯭ꯔꯣꯛ ꯍꯩꯗꯣꯛꯂꯒ ꯃꯕꯨꯛꯇꯨ ꯇꯠꯂꯒ ꯂꯩꯃꯥꯏꯗ ꯗꯣꯝ ꯂꯥꯎꯅ ꯇꯨꯈꯤ꯫ ꯐꯤꯃꯨ ꯁꯦꯠꯄꯁꯤꯡꯗꯨ ꯋꯥ ꯍꯥꯏꯔꯒ ꯃꯥꯒꯤ ꯊꯣꯛꯄ ꯊꯥꯡ ꯇꯦꯟ ꯁꯠꯇꯣꯛꯅꯔꯒ ꯃꯥꯒꯤ ꯆꯤꯡꯅꯕ ꯃꯥꯏꯀꯩꯁꯤꯡꯗ ꯊꯥꯡ ꯇꯦꯟꯁꯤꯡꯗꯨ ꯊꯥꯡꯒꯠꯅꯩ꯫ ꯑꯃꯗꯤ ꯇꯦꯟ ꯃꯔꯨ ꯃꯁꯤꯡ ꯈꯪꯗꯅ ꯀꯥꯞꯊꯣꯛꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ, ꯑꯃꯝꯕ ꯃꯔꯛꯇꯒꯤ ꯁꯥꯔꯣꯏꯗꯨ ꯃꯥꯒꯤ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯊꯥꯡꯗꯨ ꯃꯥꯒꯤ ꯃꯈꯨꯠꯇꯨꯅ ꯈꯨꯡ ꯎꯪꯕꯒꯨꯝ ꯎꯔꯨ ꯎꯪꯂꯒ ꯃꯥ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯄ ꯇꯦꯟ ꯃꯔꯨꯁꯤꯡꯗꯨ ꯐꯗꯠ ꯍꯥꯏꯗꯠꯂꯒ ꯑꯣꯟꯊꯣꯛꯅ ꯊꯨꯅ ꯌꯥꯡꯅ ꯐꯤꯃꯨ ꯁꯦꯠꯄꯁꯤꯡꯗꯨ ꯇꯝꯅ ꯌꯨꯡꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯁꯥꯔꯣꯏꯒꯤ ꯊꯥꯡꯗꯨꯅ ꯍꯥꯏꯕꯗ ꯃꯁꯤꯡ ꯈꯪꯗꯅ ꯀꯛꯈ꯭ꯔꯕ ꯇꯦꯟ ꯃꯔꯨꯁꯤꯡꯗꯨ ꯆꯣꯡꯊꯣꯔꯛꯂꯒ ꯑꯇꯣꯞꯄ ꯐꯤꯃꯨ ꯁꯦꯠꯄꯁꯤꯡꯒꯤ ꯃꯀꯣꯛ ꯃꯃꯥꯏ ꯃꯃꯤꯠꯇ ꯇꯦꯟ ꯃꯔꯨ ꯑꯀꯛꯄ ꯃꯇꯣꯟꯁꯤꯡꯗꯨ ꯄꯥꯜꯂꯒ ꯑꯌꯥꯝꯕ ꯂꯣꯏꯅ ꯁꯤꯔꯝꯃꯤ꯫ ꯅꯤꯡꯇꯝꯕꯗꯨ ꯐꯤꯃꯨ ꯁꯦꯠꯄ 50ꯃꯨꯛꯇ ꯑꯃꯨꯛ ꯃꯕꯨꯛꯇ ꯊꯥꯡꯅ ꯂꯣꯏꯅ ꯍꯥꯏꯗꯠꯂꯒ ꯑꯩꯈꯣꯏꯒꯤ ꯇꯝꯊꯤꯕ ꯉꯁꯤꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯎꯠꯊꯣꯛꯄ ꯇꯥꯕꯅꯤ꯫ ꯐꯤꯃꯨ ꯁꯦꯠꯄ ꯈꯔꯅ ꯀꯤꯕꯗꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯑꯄꯥꯛꯄ ꯑꯊꯦꯟꯕ ꯂꯩꯉꯣꯏ ꯉꯥꯛꯇ
loiroi loiroi taba ture leirai amada chenthari phimu setpa amana itaw mayam aikhoi khradi hingdaba yaroi natrabadi kanana siriba mayam se asumna mi ahumna hatpani khangani phimu setpa amana aikhoi ama ani di hingdaba yaroi aduna aikhoi ama ani turen silalaga chelasei nipa amana aikhoi yankhai muktani hingauri basi mayam aduna aikhoi loina chelhobuna fani moi mayam du turen da kumthaba haubaga turen mathakdagi turen mapalomda thangsang ama mi mangaktamna huru huru leiraga pairi aduga phimu sepa kun kunthra muki mangak singdu pat pat launa loina haidatki phimu sepa kunthra muki mangak kunthra muktu isingda tup tup launa kiyelaga taki aduga thangsang du huru huru unglaga mihengi manakta hallaga paisinki aduga makhutna tap launa mu okhi ahing do moi ahumna ningthaugi asiba haksang du sagolda hapaga pukri ayuk angan bane ngarang numidang hinghoba phimu setpa sing mali ngasi ayuk moi phimu setpa yankhai humpumu thaurina amangba thokpham mapadagi mayada phauring phauring mari mari lenglaga leibakta sangna mathang mathang thamlami pareng sana ngareng saina ngamu mathang mathang lengbagum ayuk to moi ahumna mihathi na halamba phimu setpa sing adugi ningthau korobadu lanmi kharaga sagol mathakta tonglaga ngamu lengbadawna thaurina lenglaga sangna thamliba phimu setpa singduda yenglaga chehi taret lalong tamlaba yeknaba amattana matu phawa sokpa ngamlaktriba moi chanibu ashuk laina hatoklamba phimu setpa asiba maraktagi mabukta thibong thirin haidoklaga siriba phimu setpa ama magi mathibong maril du makhutna pairaga chamaga mariputara mapalni aisu sidawagi ngaire aduga ekhoibu laina hato lamlibase mi oi ahum phimu setpadu wahai kharadu hairamlaga sidokre senapatina mi oi ahumna haiba adusu sahi taret hena lan tamnaba moi chanibo ningthauna hojikti ningthau su hadoklabanina ningthau leitaba leibak sin loksinaba leibak asi miyam se ot naigadabani mafam mafam khudingda aiga ayekpa saktam thetgadabani ningthau korobana yaifare haina lauhangadabani lam henbasing tamthina phuduna laknagadabani leibak asigi miyam khudingmak aigi nauna chauna sagatliba konung asida thabak suba yohangadabani chak ising pijaba yade ashonba asiba singdu aigi sa ka yokpham lamhangduda thadaramgadabani masak matau fajaba nupising aigi mangda jagoi shananaba thamgadabani lanmi amana adudi moigi ningthaugi konungdudi adum thamgadra ningthau konungdu sidokla ningthau korobadu lanmi singda pautak singdu piramlaga chatkre somda leikhidraba ningthau sanayagi konungda magi asiba hakchangdu maharani amadi magi mazanipa chahi 15 da subada ngairi baduna kolaga tingthanari ning tambana mihenga saroigada hojikti leibak asigi lanmishu amata leitreita aduga athuba matamda korobana leibak asibu loksinba horoklagani langoi chalaklagani leikhidraba ningthau sanayagi nupi maharani na isasa aina di noibu masak khangde adubu nakoina awaba tahagadawraba leibak asibu awabadagi amukta kanbiyo athubada ningthau ama ningthau kubamda phamhanbiyo mihena ima maharani ichanupa seloibana ngasidagi ningthau khubam phamlagani leikhidraba ningthaugi mazanipa seloido mihenda maya karaga kina yengli kari mahadi angang yamna oiriye saroina ninghanaba amadi kiba haibasine asonba hairibasi ima maharani madugidamak imana karisu waba tobigano ning tambana hojik konungda aikhoi ani lehuraga aikhoi amana leibak shinba thungna paujal chatkani anauba ningthau ama khalle haina leikhidraba iningthau sanayagi pari sheloina ningthau oire haina athuba matamda ningthau korobagi lami khara hana konung asi thugaibla ani kari konung thugaiba haiba saroina kibigano ima maharani oh mapanda
ꯃꯤꯌꯥꯝꯒꯤ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯃꯤꯅꯤꯜ ꯇꯥꯔꯤꯕꯁꯦ ꯅꯤꯡꯊꯧ ꯂꯩꯈꯤꯗꯕꯒꯤ ꯄꯥꯎ ꯇꯥꯕꯒꯤ ꯂꯥꯛꯅꯕ ꯃꯥꯜꯂꯤ ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯃꯤꯍꯦꯟꯅ ꯏꯃꯥ ꯃꯍꯥꯔꯥꯅꯤꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯕꯨ ꯃꯤꯄꯥꯏꯍꯟꯕꯤꯒꯅꯨ ꯃꯤꯌꯥꯝꯒꯤ ꯊꯧꯅꯥ ꯍꯜꯍꯟꯕꯤꯒꯅꯨ ꯃꯍꯥꯔꯥꯅꯤꯗꯨ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧ ngasi taibang pal asida leitre hairagasu ningthau khubam hangle leibak si mapu pandre ningthau pandre mi paibiganu ngasi haujikmak aigi isanupa seloina ningthau khubam pairagani miya maraktagi nipa amana laurei iningthau dudi angang yamna oiridro ima maharani nabi ahal amana aduk angang oiba mahakna karamna leibak ngakani maharani ꯂꯥꯟꯃꯤ ꯑꯃꯠꯇꯁꯨ ꯍꯤꯡꯗ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯗꯨꯒꯤꯗꯃꯛ ꯀꯔꯤꯁꯨ ꯃꯤꯄꯥꯏꯕ ꯇꯧꯕꯤꯒꯅꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯤ ꯑꯃꯅ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯂꯤꯁꯤꯡꯕꯨ ꯂꯥꯏꯅ ꯂꯝꯕꯥ ꯄꯥꯕ ꯉꯝꯕ ꯑꯩꯈꯣꯏꯒꯤ ꯇꯥꯡꯂꯕ ꯂꯥꯟꯃꯤ ꯑꯍꯨꯝꯈꯛ ꯂꯩꯔꯤ ꯅꯤꯄꯥ ꯑꯃꯅ ꯃꯤ ꯑꯍꯨꯝꯈꯛꯅ ꯑꯁꯨꯛ ꯌꯥꯝ ꯆꯥꯎꯈ꯭ꯔꯕ ꯂꯩꯕꯥꯛ ꯑꯃꯗꯤ ꯃꯤꯌꯥꯝ ꯑꯁꯤ ꯀꯔꯝꯅ ꯉꯥꯛꯀꯗꯧꯔꯤꯕꯅꯣ ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛ ꯌꯨꯝꯗ ꯂꯩꯕ ꯏꯁꯥ ꯏꯁꯥꯒꯤ ꯈꯨꯠꯂꯥꯏ ꯑꯃꯃꯝ ꯄꯥꯏꯔꯒ ꯂꯥꯟꯃꯤ ꯑꯣꯏꯗꯨꯅ ꯂꯩꯕꯥꯛꯁꯤ ꯉꯥꯛꯂꯁꯤꯔꯥ ꯃꯌꯥꯝꯗꯨ ꯌꯥꯏ ꯌꯥꯏ ꯍꯥꯏꯅ ꯂꯥꯎꯅꯔꯛꯏ ꯃꯍꯥꯔꯥꯅꯤꯅ ꯊꯧꯅꯥ ꯐꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯁꯥꯒꯤ ꯏꯃꯨꯡ ꯉꯥꯛ ꯁꯦꯟꯕꯗꯤ ꯇꯣꯛꯄꯤꯒꯅꯨ ꯑꯗꯨꯒ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯁꯦꯟꯅꯕꯗꯨꯅ ꯏꯆꯥꯅꯨꯄꯥ ꯅꯤꯡꯊꯧꯒꯤ ꯊꯧꯗꯥꯡ ꯑꯣꯏꯖꯒꯦ ꯃꯤꯌꯥꯝꯗꯨ ꯈꯨꯠ ꯊꯥꯡꯒꯠ ꯊꯥꯡꯒꯠꯇꯅ ꯂꯥꯎꯅꯩ ꯏꯅꯤꯡꯊꯧ ꯁꯦꯂꯣꯏꯕꯅ ꯌꯥꯏꯐꯔꯦ ꯍꯥꯏꯅ ꯃꯤꯍꯦꯟ ꯅꯤꯡꯇꯝꯕ ꯁꯥꯔꯣꯏ ꯃꯣꯏ ꯑꯍꯨꯝꯗꯨ ꯅꯤꯡꯊꯧ ꯁꯅꯥꯌꯥꯏꯃꯅ ꯊꯝꯂꯝꯕ ꯑꯣꯟꯊꯣꯛꯅ ꯆꯥꯎꯔꯕ ꯈꯨꯠꯂꯥꯏꯁꯪ ꯃꯅꯨꯡꯗꯨꯗ ꯊꯥꯡ ꯇꯦꯟ ꯃꯌꯥꯝꯗꯨ ꯄꯥꯏꯅ ꯄꯥꯏꯅ ꯃꯤꯍꯦꯟꯅ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯔꯒ ꯂꯥꯟꯃꯤ ꯃꯄꯥꯡꯒꯜ ꯁꯣꯟꯕꯒꯤꯅꯤ ꯁꯤꯗꯤ ꯏꯇꯥꯎꯅꯤ ꯏꯅꯤꯡꯊꯧꯅ ꯃꯥꯏꯊꯤꯔꯤꯕꯁꯦ ꯅꯤꯡꯇꯝꯕꯅ ꯃꯥꯅꯤ ꯏꯇꯥꯎ ꯈꯨꯠꯂꯥꯏꯁꯤꯡꯁꯤꯗꯤ ꯇꯦꯛꯄ ꯀꯣꯟꯕ ꯑꯃꯗꯤ ꯀꯣꯂꯤꯡ ꯐꯥꯎꯕ ꯀꯥꯕ ꯉꯝꯗꯧꯕ ꯈꯨꯠꯂꯥꯏ ꯑꯃꯠꯇꯁꯨ ꯌꯥꯎꯗꯦ ꯁꯥꯔꯣꯏꯅ ꯃꯊꯧꯅ ꯃꯔꯤꯡꯖꯦꯟꯗꯤ ꯂꯩꯕ ꯑꯗꯨꯒ ꯂꯥꯟꯗꯤ ꯍꯩꯖꯗꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯥꯟꯃꯤꯁꯤꯡꯅꯤ ꯉꯁꯥꯏꯇꯁꯨ ꯑꯩꯈꯣꯏ ꯂꯥꯟꯃꯤ ꯂꯣꯏꯅ ꯑꯣꯏꯔꯁꯤ ꯍꯥꯏꯅ ꯂꯥꯎꯈꯤꯕ ꯈꯨꯂꯥꯎꯗꯨ ꯇꯥꯕꯗ ꯀꯌꯥꯗꯤ ꯄꯦꯟꯖꯩ ꯊꯃꯣꯏꯁꯦ ꯅꯤꯡꯇꯝꯕꯅ ꯀꯧꯔꯕꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯃꯐꯝꯁꯤꯗ ꯂꯥꯛꯄ ꯉꯥꯏꯔꯕꯗꯤ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯣꯏ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯁꯣꯛꯄ ꯌꯥꯏ ꯇꯝꯕ ꯉꯝꯗꯦ ꯃꯥꯁꯨ ꯑꯩꯈꯣꯏꯒꯨꯝ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯝꯕꯁꯨ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯃꯗꯤ ꯃꯥꯒꯤ ꯂꯩꯕꯥꯛꯇꯨꯗ ꯑꯣꯏꯅ ꯆꯪꯂꯒ ꯀꯧꯔꯕ ꯃꯁꯥꯗꯒꯤ ꯍꯦꯛꯇ ꯂꯥꯟ ꯍꯧꯕꯅ ꯐꯒꯅꯤ ꯏꯇꯥꯎ ꯃꯤꯍꯦꯟꯅ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯁꯤ ꯏꯇꯥꯎ ꯏꯇꯥꯎ ꯁꯥꯔꯣꯏꯅ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯁꯦꯟꯅꯍꯧꯕꯤꯌꯨ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯤ ꯑꯩꯕꯨ ꯂꯩꯕꯥꯛ ꯑꯃ ꯁꯦꯟꯅꯕ ꯐꯪꯍꯟꯕ ꯍꯥꯏꯕꯁꯦ ꯅꯤꯡꯇꯝꯕꯅ ꯑꯗꯣ ꯏꯇꯥꯎ ꯃꯁꯛ ꯐꯖꯕ ꯅꯨꯄꯤ ꯑꯍꯨꯝꯈꯛꯇꯤ ꯈꯜꯂꯝꯃꯨꯍꯦ ꯍꯣꯏꯅꯦ ꯑꯩꯈꯣꯏꯁꯤ ꯅꯨꯄꯥꯅꯤ ꯍꯥꯏꯕ ꯀꯥꯎꯔꯨꯔꯦꯀꯣ ꯃꯤꯍꯦꯟꯅ ꯇꯟꯖꯥꯁꯤꯗ ꯏꯔꯥꯡ ꯑꯃꯨꯛ ꯇꯧꯔꯛꯏꯅꯤꯅꯦ ꯍꯥ ꯃꯣꯏ ꯑꯍꯨꯝꯗꯨ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ ꯁꯦꯂꯣꯏꯗꯨ ꯃꯃꯥꯗ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯍꯛꯆꯥꯡꯁꯦ ꯃꯥꯒꯤ ꯈꯨꯕꯝꯗ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕꯁꯨ ꯐꯝꯍꯜꯂꯒ ꯑꯗꯨꯝ ꯊꯝꯁꯦ ꯃꯁꯤꯅ ꯑꯩꯉꯣꯟꯗ ꯊꯧꯅꯥ ꯑꯣꯏꯅꯕ ꯏꯃꯥꯅ ꯄꯥꯕꯨꯡꯒꯤ ꯍꯛꯆꯥꯡꯕꯨ ꯄꯠꯊ ꯄꯨꯝꯊꯗꯅꯕ ꯍꯤꯗꯥꯛ ꯆꯥꯏꯗꯨꯅ ꯊꯝꯕꯤꯌꯨ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧ ꯍꯥꯏꯕꯁꯤꯗꯤ ꯊꯧꯅꯥ ꯂꯩꯒꯗꯕꯅꯤ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯑꯁꯦ ꯅꯪꯅ ꯉꯥꯛ ꯁꯦꯜꯂꯒꯗꯕꯅꯤ ꯑꯩꯅ ꯀꯔꯤ ꯈꯪꯗꯅ ꯑꯩꯅ ꯀꯔꯤ ꯉꯝꯗꯅ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯎꯈ꯭ꯔꯕ ꯂꯩꯕꯥꯛꯁꯦ ꯉꯥꯛꯄ ꯍꯩꯗꯨꯅ ꯏꯃꯥꯏꯅ ꯃꯗꯨꯒꯤꯗꯃꯛ ꯅꯪꯅ ꯀꯔꯤꯁꯨ ꯋꯥꯕ ꯇꯧꯒꯅꯨ ꯏꯕꯨꯡꯉꯣ ꯄꯨꯝꯅꯃꯛ ꯅꯌꯥꯝꯕ ꯑꯍꯨꯝꯅ ꯐꯅꯕ ꯂꯣꯏꯅ ꯁꯤꯜꯂꯛꯀꯅꯤ ꯏꯃꯥ ꯃꯣꯏ ꯏꯌꯥꯝꯕ ꯑꯍꯨꯝꯗꯣ ꯀꯅꯥ ꯀꯅꯥꯅꯣ ꯀꯥꯏꯗꯒꯤꯅꯣ ꯅꯄꯥꯒꯤ ꯑꯔꯣꯟꯕ ꯂꯥꯟꯃꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯄꯥꯕꯨꯡꯅ ꯈꯨꯗꯣꯡꯊꯤꯕ ꯃꯇꯝꯗ ꯃꯣꯏ ꯑꯍꯨꯝꯗꯤ ꯀꯩꯗꯧꯔꯒ ꯂꯩꯔꯤꯕ ꯃꯃꯥ ꯃꯍꯥꯔꯥꯅꯤꯗꯨ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯕ ꯃꯥꯜꯂꯤ ꯃꯆꯥꯅꯤꯄꯥꯗꯨ ꯀꯣꯜꯂꯒ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯁꯣꯝꯗ ꯀꯧꯔꯣꯕꯒꯤ ꯂꯩꯕꯥꯛꯇꯅꯤ ꯁꯦꯅꯥꯄꯇꯤꯗꯨ ꯂꯥꯟꯃꯤ ꯈꯔꯗ ꯑꯍꯥꯟꯕꯗ ꯀꯤꯍꯟꯕ ꯑꯃ ꯆꯪꯏꯀꯣ ꯃꯌꯥꯝ ꯃꯣꯏꯒꯤ ꯑꯃꯍꯦꯛꯇ ꯋꯥꯍꯩꯅ ꯐꯥꯎꯕ ꯈꯤꯇꯪ ꯁꯣꯏꯕꯗ ꯍꯥꯠꯇꯣꯛꯀꯗꯕꯅꯤ ꯑꯗꯨꯒ ꯅꯣꯏꯅ ꯃꯇꯝ ꯄꯨꯝꯕꯗ ꯁꯤꯖꯤꯟꯅꯒꯗꯕ ꯋꯥꯍꯩꯗꯤ ꯑꯩꯈꯣꯏ ꯅꯤꯡꯊꯧ ꯀꯧꯔꯣꯕꯒꯤ ꯂꯥꯟꯃꯤꯅꯤ ꯍꯥꯏꯕ ꯑꯁꯤꯅꯤ ꯂꯥꯟꯃꯤꯁꯤꯡꯗꯨ ꯃꯉꯛ ꯅꯣꯝꯂꯒ ꯂꯩꯈꯤꯗ꯭ꯔꯕ ꯅꯤꯡꯊꯧ ꯁꯅꯥꯌꯥꯏꯒꯤ ꯂꯩꯕꯥꯛ ꯇꯝꯅ ꯍꯨꯞꯇꯅ ꯁꯒꯣꯜ ꯊꯧꯈ꯭ꯔꯦ ꯑꯍꯤꯡ ꯅꯣꯡꯌꯥꯏꯅꯤ ꯅꯤꯡꯊꯧ ꯀꯧꯔꯣꯕꯒꯤ ꯆꯥꯎꯔꯕ ꯀꯣꯅꯨꯡ ꯃꯅꯨꯡꯗꯅꯤ ꯀꯧꯔꯣꯕꯗꯣ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯅꯤꯒ ꯆꯥꯅꯅꯕ ꯍꯩ ꯂꯩ ꯏꯟꯅꯔꯤ ꯅꯨꯄꯤ ꯑꯃꯅ ꯏꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯆꯪꯂꯛꯂꯒ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯃꯍꯥꯔꯥꯅꯤꯒꯤ ꯋꯥ ꯇꯣꯛꯈꯣ ꯍꯩ ꯑꯃꯇ ꯏꯜꯍꯧꯁꯤ ꯑꯩꯒꯤ ꯌꯥꯗ
Hoi iningthau se a nupi amaduna iningthau gi kok se tap tap pai birake se paira une aduni ne ina pamli basi aina uiri ngai da maharani changlak labadi ai tum khrena kum hoi iningthau tan thokraga loire iningthau ningthau du nupi ani duga leiringai ningthau gi thongnau da yong man ba mi ama phaina chongkhibagum nupi amana hi karino hojiki do korobadu uina uina kaidore kaisi tawdi iningthau sum thongnau da yong oiramgani aigi yong yamna leibani hoi iningthau adudi iningthau aikhoi amuk chatnaba tawragi aisu iwana ngairamlani yamna nganba ayukni namidang ningthau gi dala amba oktabi nupi ani do ningthau gi ahum suba yum mathol gi thongnau mayada makhwang makha amata yawdabi yalaga leirambadu korobadu munna yenglaga leiri senapati ne yamna kina iningthau sidi lanbung da ikoi gi phimu setpasing hatlambaduga yamna mane iningthau ningthau du kanung da tamina changki ningthau du magi kada phamna thongnau da lanmi singna lauthari ba asiba nupi ani du da yenglingai senapati do sor phifa holaga mungsen silei kaidore senapati iningthau aikhoi gi lanmi khara sanaya gi lebak ta konung sido ku chakhibado masa gi sagol singna chinglaga loina mu purakle ningthau do hojik magi asiba lanmi sing do yengli lanmi mayam amasu yengli senapati na iningthau asuk yamba lanmi sing sibu matau karamna asuk laina halibano moi ahumado anakpada leire aduna moi ahumdu phanaba lanmi masing lising ani anakpada chaithu hagani iningthau korobagi asauba leibak adu saruk ahum thokpagi amadi umangi saruk oi aduga ising su yamna phangde mahai marongi sathok puthok pangamde mihenga ning tambaga su achaubu umangdu da leiri hausi mihena idaw umangsi tamthiba karigumba amadi leire sa su nate lin su nate sa usek amata leitaba umang haibase makhoi bu sathokpa karigumba khardi leire karigumba amadi leire umangsi deita ado ita masigi uhi pambi asauba ama hauri base masigi makhongda ngihak phamlaga uhai asi chabu yabrengsi moi ani du uhai pambi manak tu da changlaga uhai khara chonggoina langkhatlaga kaklaga uhai du mayana hek chikpaga manak ta hauri ba upambi du masa pumba thok thok nomlei moi ani du ingangna upambi du da yenglubada upambi ado mamit ani palaga maya chauraga u manaduna masam oiraga u makhongduna lebaktagi ura singdu phatat phoidatlaga upambi du yengbado onthongna kiraba u hingchaba ma olei mihenga ning tambaga du onthongna wang chawraba u mana panba hingchaba du dangakna yenglaga mihena he ida sidi unalamdredana uhai pambi sisu uhai natini sidi ngaktani na sidi ning tambana upambi sidi manakta changlakpa thawai panba sing haduna sabu u hingchaba oiramledana u hingchaba du gara nganglaga moi anida sidi taibang mini dana taibang mishi haudi haubanida mihena hai u hingchaba nangna ikhoi chaba ngamgadaba nate na thwai du udang adum hauraga hinglaga layo nangna umang asida leiba sa kai singsi chabada aikhoi na karisu thingadaba leite nangonda karisu yetkadaba su leite ado ainadi masafa banoi anisi chagadori banatro ha ning tambana tawbabudi mana ngamba ngakta leitawrini mana ikhoi bu kidribasi adubu nangi leifam thopa adum leyo aikhoi su mafam sida adum pothage hingchaba iya asuk hauba chinjak ani inakta khinduna leiraga aibu taminna layu haiba u hingchaba du uragi makhong singdu phadat phoidatlaga moi ani tamna dam launa chakwan kalaga chensilei mihenga ning tambaga du u hingchaba du noklaga yenglingai u hingchaba du magi u masa manba makhutuna haijindana thomdare ning tambana haish sidi safu yamna kalline
Hey, sidi chongthokdaba yaroi. Hey. Mihensu. Hi. Sidi phagi natrena sidi. Aisu chongthokdaba yaroi sidi. Hey. ꯎ ꯍꯤꯡꯆꯥꯕꯗꯨꯒꯤ ꯃꯁꯥ ꯐꯜꯂꯕ ꯃꯅꯥꯁꯤꯡꯗꯨꯅ ꯊꯥꯗꯔꯛꯄꯒꯤ ꯃꯈꯣꯜꯗꯨ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯑꯃ ꯍꯨꯝꯂꯒ ꯂꯥꯛꯄꯒꯨꯝ ꯃꯅꯥꯛꯇ ꯍꯧꯕ ꯎ ꯄꯥꯝꯕꯤꯁꯤꯡ ꯊ꯭ꯔꯣꯛ ꯊ꯭ꯔꯣꯛ ꯅꯣꯝꯃꯤ ꯑꯗꯨꯒ ꯎ ꯍꯤꯡꯆꯥꯕꯒꯤ ꯎꯁꯥ ꯃꯥꯟꯕ ꯃꯈꯨꯠꯇꯨꯅ ꯂꯩꯃꯥꯏꯗ ꯌꯩꯕꯗ ꯑꯣꯟꯊꯣꯛꯅ ꯀꯜꯂꯕ ꯁꯥꯐꯨ ꯑꯃꯗ ꯅꯤꯡꯇꯝꯕꯒ ꯃꯤꯍꯦꯟꯒꯗꯨ ꯂꯥꯞꯅ ꯂꯥꯞꯅ ꯁꯜꯂꯒ ꯄꯥꯏꯊꯣꯛꯈꯤ ꯃꯣꯏ ꯑꯅꯤꯗꯨ ꯎ ꯍꯤꯡꯆꯥꯕꯗꯨꯗ ꯉꯛꯅ ꯌꯦꯡꯂꯤꯉꯩ ꯅꯤꯡꯇꯝꯕꯒꯤ ꯃꯁꯥꯗꯨ ꯇꯨꯡꯗꯒꯤ ꯎꯔꯤ ꯈꯔꯅ ꯇꯥꯞ ꯇꯥꯞ ꯑꯃꯨꯛ ꯐꯥꯖꯤꯜꯂꯒ ꯆꯞꯈꯥꯏꯔꯛꯏ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯃꯤꯍꯦꯟꯗꯨ ꯎ ꯍꯤꯡꯆꯥꯕꯅ ꯃꯥꯒꯤ ꯃꯈꯨꯠꯇꯨꯅ ꯀꯟꯗꯨꯅ ꯍꯥꯠꯅꯕ ꯂꯥꯝꯗꯨꯅ ꯊꯣꯝꯗꯠꯂꯤ ꯃꯤꯍꯦꯟꯁꯨ ꯆꯦꯟꯗꯦ ꯆꯣꯡꯊꯣꯛꯇꯨꯅ ꯅꯤꯡꯇꯝꯕꯗ ꯌꯦꯡꯂꯒ ꯀꯩꯝ ꯈꯜꯂꯨꯅꯨ ꯏꯇꯥꯎ ꯃꯁꯤꯃꯗꯤ ꯑꯩꯅ ꯍꯥꯠꯂꯒꯦ ꯅꯪꯁꯨ ꯅꯪꯒꯤꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯂꯣꯏꯁꯤꯟꯅꯕ ꯇꯧ ꯏꯇꯥꯎ ꯏꯇꯥꯎ ꯀꯜꯂꯤꯅꯦ ꯁꯤꯁꯨ ꯏꯕꯣ ꯁꯤꯗꯤ ꯎꯔꯤ ꯅꯠꯇꯦꯅ ꯎ ꯍꯤꯡꯆꯥꯕꯤꯒꯤ ꯃꯁꯝꯅꯤꯅ ꯑꯗꯨꯒ ꯃꯃꯥꯏ ꯑꯣꯏꯔ ꯃꯥꯜꯂꯤꯅꯦ ꯑꯩꯒꯤ ꯀꯣꯛꯇꯣꯟꯗ ꯃꯌꯥꯁꯤ ꯂꯥꯎꯅ ꯀꯥꯊꯣꯛꯂꯒ ꯅꯣꯟꯊꯔꯛꯂꯤꯕꯁꯦ ꯃꯤꯍꯦꯟꯗꯨ ꯆꯣꯡꯅ ꯏꯇꯥꯎ ꯅꯪꯒꯤꯗꯨꯁꯨ ꯎꯔꯤ ꯅꯠꯇ꯭ꯔꯦꯍꯦ ꯎꯔꯤ ꯍꯤꯡꯆꯥꯕꯤꯅꯤꯅꯦ ꯍꯣꯏ ꯏꯇꯥꯎ ꯂꯝꯕꯥ ꯑꯃꯃꯝꯗꯤ ꯐꯪꯉꯦ ꯑꯗꯨꯗꯤ ꯊꯥꯡꯁꯤ ꯁꯠꯂꯒ ꯑꯩꯉꯣꯟꯗ ꯌꯦꯠꯂꯤꯕ ꯅꯁꯝꯗꯅ ꯑꯁꯤ ꯍꯥꯟꯅ ꯍꯩ ꯎꯔꯤ ꯍꯤꯡꯆꯥꯕꯤꯗꯨ ꯀꯟꯅ ꯂꯥꯎꯈꯤꯕ ꯃꯤꯍꯦꯟꯅ ꯇꯥꯈꯤ ꯑꯗꯨꯒ ꯃꯤꯍꯦꯟꯁꯨ ꯁꯣꯝꯗ ꯍꯦꯔꯥ ꯆꯣꯡꯉꯒ ꯋꯥꯅꯕꯅꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯊꯥꯡꯁꯤꯅ ꯃꯤꯍꯦꯟꯁꯨ ꯎ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯎꯅꯥ ꯄꯥꯟꯕ ꯃꯈꯨꯠꯇꯨ ꯂꯤꯠꯅ ꯊꯥꯡꯅ ꯍꯥꯏꯗꯠꯄ ꯍꯧꯔꯛꯏ ꯆꯩꯅꯥ ꯐꯪꯕ꯭ꯔꯥ ꯍꯥ ꯂꯥꯎꯗꯅꯒ ꯇꯧꯔꯤꯗꯣ ꯍꯥ ꯅꯪ ꯑꯩꯒꯤ ꯈꯨꯠꯁꯦ ꯏ ꯂꯣꯏꯅ ꯊꯣꯛꯂꯦ ꯊꯥꯡꯅ ꯌꯥꯔꯗꯤ ꯏ ꯊꯣꯛꯄ ꯇꯥꯕꯅꯤ ꯍꯤꯡꯆꯥꯕ ꯅꯪꯕꯣ ꯑꯗꯨꯗꯤ ꯅꯪ ꯑꯩꯅ ꯈꯨꯠ ꯑꯅꯤꯁꯤꯅ ꯄꯨꯂꯞꯅ ꯊꯥꯖꯤꯜꯂꯒ ꯍꯥꯠꯂꯒꯦ ꯊꯥꯖꯤꯜꯂꯧꯅꯦ ꯅꯈꯨꯠ ꯑꯅꯤꯗꯣ ꯃꯁꯤꯗꯤ ꯃꯥꯒꯤ ꯃꯈꯨꯠ ꯑꯅꯤꯁꯤ ꯊꯥꯖꯤꯜꯂꯛꯄꯒ ꯏꯅꯥꯛꯇ ꯇꯥꯔꯤꯕ ꯃꯆꯤꯟ ꯇꯨꯝꯕ ꯎꯁꯦ ꯐꯩꯅ ꯉꯥꯛꯂꯒ ꯊꯝꯈꯤ ꯅꯪ ꯑꯩꯒꯤ ꯈꯨꯕꯥꯛꯁꯤꯅ ꯑꯩꯒꯤ ꯈꯨꯠꯁꯦ ꯎ ꯃꯆꯤꯟ ꯇꯨꯝꯕ ꯑꯃꯅ ꯈꯨꯅꯝ ꯑꯅꯤꯁꯤ ꯂꯣꯏꯅ ꯐꯥꯎꯗꯣꯛꯈ꯭ꯔꯦ ꯁꯣꯝꯗ ꯅꯤꯡꯇꯝꯕꯅ ꯅꯋꯥ ꯑꯣꯏꯔꯝꯗꯦ ꯑꯗꯨꯗꯤ ꯑꯁꯣꯝꯒꯤꯁꯤ ꯑꯗꯨꯗꯤ ꯊꯥꯡꯁꯤꯅ ꯅꯁꯝꯁꯤ ꯍꯋꯥꯏ ꯎꯔꯤ ꯁꯣꯏꯕꯒꯨꯝ ꯇꯔꯥꯏꯕ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯔꯝꯗ꯭ꯔꯦꯗꯅ ꯁꯤꯗꯤ ꯑꯗꯨꯗꯤ ꯅꯪꯒꯤ ꯅꯀꯣꯛꯇꯨ ꯄꯦꯠ ꯂꯥꯎꯅ ꯃꯦꯠꯈꯥꯏꯔꯒꯦ ꯑꯩꯒꯤ ꯈꯗꯥꯡꯗ ꯃꯥꯒꯤ ꯄꯤꯛꯈ꯭ꯔꯕ ꯊꯥꯡꯁꯤꯅ ꯊꯤꯟꯖꯤꯜꯂꯛꯂꯦ ꯅꯈꯨꯠꯁꯨ ꯌꯥꯎꯗꯕ ꯅꯪꯅ ꯑꯩꯒꯤ ꯏ ꯆꯨꯞꯀꯦ ꯍꯣꯠꯅꯕꯒꯁꯨ ꯁꯥꯔꯗꯔꯥ ꯑꯗꯨꯗꯤ ꯅꯪꯒꯤ ꯅꯉꯛꯁꯝ ꯑꯁꯤꯁꯨ ꯑꯩꯅ ꯑꯩꯒꯤ ꯉꯛꯁꯝꯁꯤꯁꯨ ꯃꯥꯒꯤ ꯊꯥꯡꯁꯤꯅ ꯍꯩ ꯅꯪꯗꯤ ꯁꯔꯨꯁꯨ ꯑꯃꯠꯇ ꯌꯥꯎꯗꯦ ꯊꯥꯡꯅ ꯌꯥꯟꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯦ ꯑꯩ ꯌꯥꯝꯅ ꯁꯥꯎꯔꯦ ꯑꯗꯨꯗꯤ ꯃꯈꯅꯥꯎꯁꯤ ꯂꯦꯜꯂꯁꯨ ꯈꯗꯥꯡꯗꯤ ꯑꯗꯨꯝ ꯅꯣꯝꯃꯤꯅꯦ ꯃꯁꯦ ꯑꯩꯒꯤ ꯈꯣꯡꯁꯦ 이와금 ꯆꯠꯄ ꯑꯗꯨꯗꯤ ꯅꯪꯒꯤ ꯅꯈ꯭ꯋꯥꯡꯁꯤ ꯑꯣꯏꯅ 이와 애기 쾅 떴래 시도래 우리 힝샤비씨 에이 땀난 넌 털럭내리시디 이 정도 허럭이시디 ꯅꯤꯡꯇꯝꯕꯗꯨ ꯎꯔꯤ ꯍꯤꯡꯆꯥꯕꯤꯒꯤ ꯃꯅꯥꯛꯇꯒꯤ ꯀꯟꯅ ꯂꯥꯎꯔꯒ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯒ ꯎ ꯍꯤꯡꯆꯥꯕꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯒ ꯑꯩꯁꯨ ꯀꯨꯝꯍꯩꯁꯦ ꯐꯝꯂꯒ ꯉꯥꯏꯍꯥꯛꯇ ꯌꯦꯡꯈꯤꯒꯦꯗ ꯈ꯭ꯋꯥꯡꯁꯤꯁꯨ ꯎꯔꯤ ꯍꯤꯡꯆꯥꯕꯤꯁꯤꯅ ꯆꯞꯈꯥꯏꯈꯤꯕꯒꯤ ꯅꯥꯕꯅ ꯂꯣꯏꯔꯦ ꯁꯔꯨꯕꯨ ꯇꯠꯂꯕ ꯖꯥꯠꯂ ꯁꯣꯝꯗ ꯎ ꯍꯤꯡꯆꯥꯕꯗꯨ ꯃꯤꯍꯦꯟꯅ ꯃꯈꯨꯠ ꯑꯣꯏꯁꯤꯃꯗꯤ ꯀꯛꯈ꯭ꯔꯦ ꯑꯗꯨꯗꯤ ꯃꯈꯨꯠ ꯌꯦꯠꯁꯤꯃꯒ ꯀꯛꯊꯠꯂꯒꯦ ꯃꯤꯍꯦꯟꯗꯨ ꯎ ꯍꯤꯡꯆꯥꯕꯒꯤ ꯃꯈꯨꯠꯇꯨ ꯇꯝꯅ ꯆꯣꯡꯁꯤꯟꯕꯗ
ꯎ ꯍꯤꯡꯆꯥꯕꯒꯤ ꯃꯈꯨꯠꯅ ꯊꯣꯝꯃꯛꯄꯗ ꯃꯤꯍꯦꯟꯗꯨ ꯁꯜꯂꯒ ꯑꯃꯨꯛ ꯄꯥꯏꯊꯣꯔꯛꯏ. ꯑꯩ ꯄꯥꯏꯔꯦ. ꯁꯤꯗꯤ ꯐꯖꯅ ꯀꯜꯂꯤꯅꯦ. ꯍꯣꯏꯗ, ꯀꯃꯥꯏꯅꯁꯨ ꯀꯜꯂꯣꯏꯗꯣꯏꯅꯣ? ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄ ꯑꯩꯒ ꯑꯁꯨꯛ ꯌꯥꯝ ꯆꯥꯎꯕꯁꯤꯒ ꯐꯨꯅꯕꯕꯨ. ꯎ ꯍꯤꯡꯆꯥꯕꯗꯨ ꯃꯥꯒꯤ ꯎꯔꯥ ꯉꯥꯛꯇ ꯄꯥꯟꯕ ꯃꯈꯣꯡ ꯌꯦꯠꯇꯨ ꯃꯤꯍꯦꯟ ꯇꯝꯅ ꯊꯥꯡꯒꯠꯂꯒ ꯉꯪꯂꯒ ꯅꯪꯗꯤ ꯆꯥꯔꯔꯣꯏ. ꯅꯪꯗꯤ ꯍꯥꯠꯂꯒꯦ. ꯅꯤꯡꯇꯝꯕꯅ ꯐꯝꯅ ꯍꯥꯏ, ꯅꯇꯨꯔ ꯑꯩꯅ ꯍꯥꯠꯂꯤꯁꯦ ꯍꯥ? ꯅꯪꯁꯨ ꯍꯤꯡꯂꯤꯕ꯭ꯔꯥ? ꯁꯤꯔꯒꯕꯨ ꯍꯤꯡꯉꯒ ꯐꯝꯃꯤꯁꯦ ꯐꯝꯒꯗ꯭ꯔꯣ, ꯒꯙꯥ? ꯒꯙꯥ ꯍꯥꯏꯗꯤ ꯀꯔꯤꯅꯣ? ꯒꯙꯥ ꯍꯥꯏꯗꯤ ꯒꯙꯥ. ꯑꯣ, ꯒꯙꯥ ꯍꯥꯏꯕꯗꯤ ꯒꯙꯥ ꯍꯥꯏꯕ. ꯑꯣ, ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯃꯤꯗꯨꯗꯤ? ꯃꯤꯍꯦꯟꯅ ꯎ ꯍꯤꯡꯆꯥꯕꯗꯨꯒꯤ ꯃꯀꯣꯛꯇ ꯇꯣꯡꯂꯒ ꯑꯩꯅ ꯅꯪꯒꯤ ꯂꯋꯥꯏ ꯂꯦꯝꯐꯨꯗ ꯇꯣꯡꯉꯤ, ꯑꯗꯨꯒ ꯊꯥꯡ ꯑꯁꯤꯅ ꯅꯀꯣꯛꯁꯤꯗ ꯊꯤꯟꯗꯣꯏ ꯇꯧꯔꯤ. ꯑꯩꯒꯤ ꯀꯣꯛꯁꯤ ꯌꯥꯝꯅ ꯅꯥꯏ. ꯑꯩꯒꯤ ꯀꯣꯛꯁꯤ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ. ꯎ ꯍꯤꯡꯆꯥꯕꯗꯨ ꯂꯩꯃꯥꯏꯗ ꯙꯝ ꯂꯥꯎꯅ ꯇꯨꯊꯈꯤ. ꯃꯤꯍꯦꯟꯁꯨ ꯎ ꯍꯤꯡꯆꯥꯕꯗꯨꯗꯒꯤ ꯆꯣꯡꯊꯣꯛꯍꯧꯏ. ꯃꯤꯍꯦꯟꯅ ꯅꯤꯡꯇꯝꯕꯗ ꯄꯨꯟꯁꯤꯅꯤꯅ ꯅꯥꯇꯩ ꯆꯥꯕ ꯑꯃꯠꯇ ꯍꯦꯛ ꯊꯦꯡꯅꯗꯦ. ꯏꯇꯥꯎ, ꯑꯩꯈꯣꯏꯅ ꯍꯩꯔꯤꯕ ꯏꯍꯩꯁꯦ ꯃꯁꯤꯒꯨꯝꯕ ꯀꯌꯥꯁꯦ ꯃꯥꯌꯣꯛꯅꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯅꯠꯇ꯭ꯔꯣ? ꯃꯥꯌꯣꯛꯅꯔꯁꯨ ꯏꯇꯥꯎ, ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯃꯥꯡꯗ ꯃꯥꯌꯣꯛꯅꯕꯗꯨ ꯄꯥꯝꯕ. ꯃꯣꯏꯅꯒ ꯑꯩꯁꯦ ꯀꯜꯂꯦ ꯀꯥꯏꯅ ꯍꯥꯏꯅꯕꯗꯨ ꯄꯥꯝꯕ. ꯍꯣꯏꯅꯦ, ꯆꯨꯝꯃꯤꯅꯦ ꯑꯗꯨꯁꯨ ꯏꯇꯥꯎ. ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯊꯕꯛꯁꯤꯗꯗꯤ ꯅꯨꯄꯤꯗꯤ ꯏꯊꯦꯡ ꯊꯦꯡꯅꯗꯧ ꯃꯥꯟꯗꯦꯕꯨ ꯏꯇꯥꯎ. ꯅꯪꯗꯤ ꯍꯧꯖꯤꯛ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯗꯅ ꯅꯨꯄꯤꯗꯨꯅ ꯀꯣꯟꯈ꯭ꯔꯗꯤ ꯅꯪꯉꯣꯟꯗ? ꯀꯥꯏꯗꯤ ꯅꯨꯄꯤ? ꯅꯪꯅ ꯍꯧꯖꯤꯛꯇ ꯍꯥꯠꯇꯣꯛꯈ꯭ꯔꯗꯨꯗꯤ. ꯑꯁ, ꯑꯣꯟꯊꯣꯛꯄꯅꯤ ꯏꯇꯥꯎ ꯅꯪꯁꯨ. ꯃꯣꯏ ꯑꯅꯤꯗꯨ ꯎꯃꯪ ꯃꯅꯨꯡꯗꯨꯗ ꯀꯟꯅ ꯅꯣꯛꯃꯤꯟꯅꯔꯝꯃꯤ. ꯃꯣꯏ ꯑꯅꯤꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜꯗꯨ ꯁꯥꯊꯤꯅ ꯍꯧꯔꯝꯃꯤ. ꯑꯗꯨꯒ ꯃꯣꯏ ꯑꯅꯤ ꯊꯤꯕ ꯂꯥꯛꯄ ꯀꯧꯔꯕꯒꯤ ꯂꯥꯟꯃꯤ ꯈꯔꯁꯨ ꯃꯣꯏ ꯑꯅꯤꯅ ꯅꯣꯛꯄꯗꯨ ꯌꯥꯝ ꯀꯤꯅ ꯇꯥꯔꯝꯃꯤ. ꯂꯥꯟꯃꯤ ꯑꯃꯅ, ꯀꯔꯤꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜꯅꯣ ꯁꯤꯗꯤ? ꯂꯥꯟꯃꯤꯁꯥ. ꯂꯥꯟꯃꯤ ꯑꯃꯅ, ꯃꯁꯤ ꯎꯃꯪ ꯃꯅꯨꯡꯗ ꯂꯩꯕ ꯃꯤ ꯆꯥꯕ ꯎ ꯍꯤꯡꯆꯥꯕ ꯃꯇꯩ ꯃꯅꯥꯎꯅ ꯅꯣꯛꯄ ꯃꯥꯜꯂꯤ ꯏꯆꯤꯜ ꯏꯅꯥꯎꯁꯥ. ꯂꯥꯟꯃꯤ ꯑꯃꯅ, ꯑꯩꯈꯣꯏ ꯎꯃꯪ ꯑꯁꯤꯒꯤ ꯃꯅꯥꯛꯇꯒꯤ ꯂꯥꯞꯇꯛꯅ ꯆꯠꯁꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ. ꯁꯣꯝꯗ ꯂꯩꯈꯤꯗ꯭ꯔꯕ ꯅꯤꯡꯊꯧ ꯁꯅꯥꯌꯥꯒꯤ ꯂꯩꯕꯥꯛꯇꯅꯤ. ꯂꯩꯕꯥꯛ ꯑꯁꯤꯗꯁꯨ ꯐꯠꯇꯕ ꯃꯤꯑꯣꯏ ꯀꯌꯥ ꯂꯩꯔꯤ. ꯄꯤꯛꯂꯤꯕ ꯅꯤꯡꯊꯧ ꯁꯦꯂꯣꯏꯒꯤ ꯅꯤꯡꯊꯧ ꯈꯨꯕꯝ ꯏꯟꯊꯨꯔꯒ ꯅꯤꯡꯊꯧ ꯑꯣꯏꯅꯤꯡꯕ, ꯑꯉꯥꯡꯆꯥ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯕ ꯅꯤꯡꯊꯧꯒꯤ ꯁꯦꯅꯥꯄꯇꯤ ꯑꯣꯏꯔꯝꯕ ꯅꯤꯄꯥ ꯑꯃꯁꯨ ꯂꯩꯔꯤ. ꯃꯍꯥꯛꯁꯨ ꯁꯣꯝꯗ ꯅꯤꯡꯊꯧ ꯈꯨꯕꯝ ꯏꯟꯊꯨꯅꯕ ꯏꯔꯥꯡ ꯁꯥꯒꯠꯂꯤ. ꯈꯨꯟ ꯑꯃꯗꯅꯤ ꯑꯉꯥꯡꯆꯥꯗꯨ ꯈꯨꯟꯖꯥ 500ꯃꯨꯛꯀꯤ ꯃꯌꯥꯏꯗ ꯂꯦꯞꯄꯒ, ꯆꯍꯤ 10ꯒꯤ ꯑꯉꯥꯡꯅ ꯅꯤꯡꯊꯧ ꯑꯣꯏꯕ ꯌꯥꯔꯗ꯭ꯔꯣ? ꯃꯌꯥꯝ, ꯂꯩꯕꯥꯛ ꯉꯥꯛꯄ ꯌꯥꯔꯗ꯭ꯔꯣ? ꯃꯅꯥꯛꯇ ꯂꯩꯕ ꯅꯤꯄꯥ ꯑꯃꯅ, ꯏꯌꯥꯝꯕ, ꯆꯍꯤ 15 ꯍꯥꯏꯕꯤꯌꯨ. ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯩ. ꯃꯁꯤ ꯂꯩꯕꯥꯛ ꯊꯨꯒꯥꯏꯕ ꯍꯩꯗꯧꯕ ꯃꯤ ꯅꯠꯇꯦ ꯃꯁꯤ. ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯏꯌꯥꯝꯕ. ꯅꯨꯄꯤ ꯑꯃꯅ, ꯍꯣꯏꯅꯦ, ꯅꯪꯅ ꯍꯥꯏꯗꯨ ꯆꯨꯝꯃꯤꯅꯦ. ꯑꯊꯨꯕ ꯃꯇꯝꯗ ꯋꯥꯈꯜ ꯈꯟꯕ ꯉꯝꯕ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯇꯕ ꯌꯥꯔꯣꯏ. ꯅꯠꯇ꯭ꯔꯕꯗꯤ ꯀꯣꯔꯣꯕ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧꯗꯨꯅ ꯑꯩꯈꯣꯏꯁꯦ ꯇꯨꯝꯅ ꯍꯥꯠꯈꯤꯕ ꯇꯥꯔꯦ. ꯉꯍꯥꯟ ꯄꯥꯠꯇꯒꯤ ꯐꯥꯔꯛꯄ ꯉꯥ ꯑꯌꯥꯏꯕꯁꯤ ꯐꯥꯎꯕ ꯆꯥꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯁꯤꯕꯅ ꯍꯥꯟꯕ ꯇꯥꯔꯦ. ꯑꯉꯥꯡꯆꯥꯅ, ꯑꯗꯨꯅꯤ ꯏꯆꯦ. ꯑꯗꯨꯅ ꯑꯩꯅ ꯅꯤꯡꯊꯧ ꯊꯨꯅ ꯑꯣꯏꯔꯒ ꯑꯊꯨꯕ ꯃꯇꯝꯗ ꯏꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯑꯐꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯂꯥꯟꯃꯤ ꯈꯟꯒꯠꯇꯨꯅ ꯂꯥꯟ ꯑꯧꯔꯥꯏꯍꯜꯂꯒ ꯑꯊꯨꯕꯗ ꯌꯦꯛꯅꯕ ꯅꯤꯡꯊꯧꯒ ꯃꯥꯌꯣꯛꯅꯅꯕ ꯁꯦꯝ ꯁꯥꯗꯕ ꯌꯥꯔꯣꯏ. ꯑꯩꯕꯨ ꯏꯅꯤꯡꯊꯧꯅ ꯇꯥꯟꯊꯣꯔꯛꯈꯤꯕꯗꯣ ꯑꯩꯅ ꯋꯥ ꯑꯁꯤ ꯍꯧꯗꯣꯛꯂꯨꯕꯩꯁꯨꯅꯤ. ꯍꯅꯨꯕꯤ ꯑꯃꯅ, ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯈꯨꯠꯂꯥꯏꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯩꯒꯤ ꯄꯤꯔꯨꯛ ꯍꯦꯛꯅꯕ ꯊꯥꯡ ꯑꯇꯨꯝꯕꯤ ꯃꯆꯥ ꯑꯃꯗꯤ ꯄꯤꯌꯨ. ꯅꯤꯄꯥ ꯑꯃꯅ ꯑꯃꯨꯛ, ꯑꯩꯒꯤꯁꯨ ꯊꯔꯣꯏ ꯀꯛꯅꯕ ꯊꯥꯡ ꯃꯆꯥ ꯑꯃꯠꯇ ꯄꯤꯔꯝꯃꯨ ꯏꯇꯥꯎ. ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ, ꯑꯩꯒꯤꯁꯨ ꯌꯦꯟ ꯉꯥꯅꯨ ꯃꯆꯤꯟꯖꯥꯛ ꯁꯣꯏꯅꯕ ꯊꯥꯡ ꯑꯊꯧꯕ ꯑꯃ ꯄꯤꯔꯝꯃꯨ ꯏꯕꯨꯡꯉꯣ. ꯍꯣꯏ, ꯑꯩꯒꯤ ꯃꯤꯆꯪꯗꯗ ꯂꯩꯕꯤꯌꯨ. ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯁꯤꯡꯗꯣ ꯂꯣꯏꯅ ꯄꯤꯒꯅꯤ. ꯑꯗꯨꯗꯤ ꯃꯌꯥꯝ, ꯑꯩ ꯍꯧꯖꯤꯛ ꯑꯇꯣꯞꯄ ꯈꯨꯜ ꯑꯃꯗ ꯍꯤꯒꯥꯏꯋꯥ ꯑꯃꯨꯛ ꯁꯤꯗꯤ ꯇꯨꯃꯤꯟꯅ ꯊꯣꯛꯍꯧꯕꯅ ꯐꯔꯅꯤ ꯁꯤꯗꯤ. ꯑꯉꯥꯡꯆꯥꯅ ꯈꯨꯜ ꯑꯌꯥꯝꯕ ꯆꯠꯇꯨꯅ ꯃꯥꯒꯤ ꯃꯤꯆꯪ ꯈꯣꯝꯂꯤꯕꯗꯨ ꯁꯥꯔꯣꯏꯅ ꯄꯥꯎ ꯂꯣꯏꯅ ꯇꯥꯔꯝꯃꯤ. ꯅꯤꯡꯊꯧ ꯀꯣꯅꯨꯡꯗꯅꯤ ꯃꯍꯥꯔꯥꯅꯤꯅ ꯁꯥꯔꯣꯏꯗ, ꯑꯉꯥꯡꯆꯥꯒꯤ ꯂꯥꯟꯃꯤ 3,000 ꯍꯦꯟꯅ ꯂꯩꯕꯅꯤ. ꯏꯃꯥ ꯃꯍꯥꯔꯥꯅꯤ, ꯀꯣꯅꯨꯡꯗꯒꯤ ꯈꯨꯠꯂꯥꯏꯁꯤꯡꯁꯨ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯄꯥꯎ ꯇꯥꯏ ꯏꯃꯥ.
ꯑꯗꯨꯗꯤ ꯀꯝꯗꯧꯁꯤꯒꯦ ꯏꯕꯨꯡꯉꯣ? ꯀꯝꯗꯧꯕ ꯍꯥꯏꯕꯨ ꯋꯥꯔꯛꯄ ꯇꯥꯕꯅꯤꯗꯅꯤ ꯏꯃꯥ ꯃꯍꯥꯔꯥꯅꯤ. ꯁꯣꯝꯗ ꯁꯦꯂꯣꯏꯗꯣ ꯃꯄꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯄꯠꯊ ꯄꯨꯝꯊꯗꯅꯕ ꯍꯤꯗꯥꯛ ꯆꯥꯏꯕꯤꯔꯤ. ꯄꯥꯕꯨꯡ, ꯑꯩꯕꯨ ꯉꯥꯛꯁꯦꯟꯕꯤꯕ ꯏꯌꯥꯝꯕ ꯑꯍꯨꯝꯈꯛ ꯂꯩ. ꯃꯈꯣꯏꯕꯨ ꯄꯥꯕꯨꯡꯅ ꯂꯥꯏꯔꯤꯛꯄꯥꯛꯇꯒꯤ ꯌꯥꯏꯐ ꯊꯧꯖꯥꯜ ꯑꯗꯨꯝ ꯄꯤꯕꯤꯌꯨꯀꯣ. ꯑꯗꯨꯒ ꯄꯥꯕꯨꯡꯒ ꯂꯩꯃꯤꯟꯅꯕ ꯂꯥꯏ ꯃꯌꯥꯝꯗꯁꯨ ꯋꯥꯔꯤ ꯁꯥꯕꯤꯌꯨ. ꯑꯐꯕ ꯃꯣꯏ ꯑꯍꯨꯝꯕꯨ ꯁꯤꯕ ꯅꯥꯏꯗꯕ ꯃꯤ ꯑꯃꯃꯝ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯅ. ꯅꯨꯃꯤꯗꯥꯡ ꯀꯣꯅꯨꯡꯗꯨ ꯃꯩꯅ ꯄꯨꯡꯉꯥꯟ ꯉꯥꯟꯅ ꯊꯥꯜꯂꯤ. ꯑꯉꯥꯡꯆꯥꯗꯨ ꯈꯨꯟꯖꯥ 5,000ꯃꯨꯛ ꯈꯣꯝꯂꯒ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ. ꯈꯨꯟꯖꯥꯔꯣꯏꯁꯤꯡꯁꯨ ꯍꯧꯖꯤꯛ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯄꯤꯛꯂꯤꯕ ꯁꯦꯂꯣꯏꯒꯤ ꯃꯥꯌꯣꯛꯇ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯔꯤ, ꯃꯩꯔꯥ ꯑꯃꯃꯝ ꯄꯥꯏꯔꯒ. ꯑꯉꯥꯡꯅ ꯅꯤꯡꯊꯧ ꯑꯣꯏꯍꯟꯕ ꯌꯥꯔꯣꯏ, ꯃꯇꯤꯛ ꯆꯥꯕ ꯅꯤꯡꯊꯧ ꯑꯣꯏꯕ ꯌꯥꯕ ꯑꯉꯥꯡꯆꯥꯗ ꯅꯤꯡꯊꯧ ꯈꯨꯕꯝ ꯍꯥꯞꯀꯗꯕꯅꯤ ꯍꯥꯏꯅ. ꯁꯥꯔꯣꯏꯗꯨ ꯅꯤꯡꯊꯧ ꯁꯦꯂꯣꯏꯒꯤ ꯅꯥꯀꯟꯗ ꯂꯦꯞꯄꯒ ꯀꯣꯅꯨꯡꯒꯤ ꯑꯋꯥꯡꯕ ꯌꯨꯝꯊꯛꯇꯨꯗꯒꯤ ꯃꯈꯥꯗ ꯂꯥꯎꯔꯤꯕ ꯃꯤꯌꯥꯝꯗꯨꯗ ꯌꯦꯡꯂꯒ, ꯏꯌꯥꯝꯕ, ꯇꯥꯛꯄꯤꯌꯨ ꯏꯅꯤꯡꯊꯧ. ꯏꯌꯥꯝꯕ, ꯑꯩꯅ ꯀꯔꯤ ꯈꯪꯗꯅ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕꯅꯣ? ꯅꯤꯡꯊꯧ ꯑꯣꯏꯔꯒ ꯈꯪꯂꯛꯀꯗꯕꯅꯤ ꯏꯅꯤꯡꯊꯧ. ꯏꯁꯥꯗ ꯑꯀꯤꯕ ꯄꯥꯈꯠꯄ ꯂꯩꯕꯤꯒꯅꯨ ꯏꯅꯤꯡꯊꯧ. ꯏꯌꯥꯝꯕ ꯑꯍꯨꯝꯅ ꯑꯁꯨꯝꯅ ꯏꯃꯥ ꯏꯆꯥꯒꯤꯗꯃꯛ ꯂꯦꯞꯄꯤꯔꯕꯗ ꯑꯩꯅ ꯀꯔꯤꯒꯤ ꯑꯀꯤꯕ ꯂꯩꯒꯅꯤ ꯏꯌꯥꯝꯕ? ꯑꯗꯣ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝꯁꯤꯡꯁꯤꯒꯤ ꯃꯤꯠꯌꯦꯡꯁꯤꯡꯁꯦ ꯀꯔꯤꯒꯨꯝꯕ ꯑꯔꯥꯟꯕ ꯊꯕꯛ ꯈꯔꯗꯤ ꯇꯧꯔꯛꯀꯗꯕ ꯃꯥꯜꯂꯤ ꯏꯌꯥꯝꯕ. ꯁꯥꯔꯣꯏꯗꯨ ꯅꯤꯡꯊꯧ ꯁꯦꯂꯣꯏꯗ ꯃꯨꯟꯅ ꯌꯦꯡꯂꯒ, ꯑꯣ, ꯑꯁꯨꯛ ꯋꯥꯡꯈ꯭ꯔꯕ ꯃꯐꯝ ꯑꯁꯤꯗꯒꯤꯕꯨ ꯃꯍꯥꯛꯅ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯐꯠꯇꯕ ꯃꯤ ꯈꯔ ꯌꯥꯎꯏ ꯍꯥꯏꯕꯁꯦ ꯑꯁꯨꯛ ꯂꯥꯏꯅ ꯈꯪꯕ ꯉꯝꯂꯤꯕꯁꯤ ꯑꯔꯥꯏꯕ ꯂꯨꯆꯤꯡꯕ ꯑꯃꯗꯤ ꯑꯣꯏꯔꯣꯏꯗꯧꯔꯤ ꯏꯅꯤꯡꯊꯧ ꯑꯁꯦ. ꯏꯌꯥꯝꯕ, ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯌꯥꯎꯕ ꯃꯥꯜꯂꯤ. ꯑꯗꯨꯒ ꯀꯣꯅꯨꯡꯗ ꯂꯥꯟꯁꯨ ꯁꯣꯏꯗꯅ ꯇꯥꯔꯛꯀꯗꯕ ꯃꯥꯜꯂꯤ. ꯑꯩꯅ ꯎꯗꯕ ꯀꯌꯥ ꯃꯥꯒꯤ ꯃꯤꯠꯅ ꯎꯔꯕꯒꯨꯝ ꯍꯥꯏꯔꯤꯕꯁꯤꯕꯨ. ꯁꯥꯔꯣꯏꯗꯨ ꯃꯤꯌꯥꯝꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯤꯉꯩ ꯃꯤꯌꯥꯝ ꯃꯔꯛꯇꯒꯤ ꯊꯥꯡ ꯇꯥ ꯄꯥꯏꯕ ꯃꯣꯏ 500ꯃꯨꯛ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯎꯔꯒ ꯆꯦꯟꯁꯤꯜꯂꯛꯏ. ꯃꯤꯌꯥꯝꯗꯨ ꯀꯥꯏꯗꯅ ꯆꯦꯟꯅꯩ. ꯁꯥꯔꯣꯏꯅ ꯁꯦꯂꯣꯏꯗ, ꯏꯅꯤꯡꯊꯧ, ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯦꯡꯗꯅ ꯑꯗꯨꯝ ꯂꯩꯕꯤꯌꯨ. ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ, ꯁꯥꯔꯣꯏꯗꯨ ꯑꯣꯟꯊꯣꯛꯅ ꯋꯥꯡꯂꯕ ꯃꯊꯣꯟ 5ꯃꯨꯛ ꯋꯥꯡꯕ ꯀꯣꯅꯨꯡ ꯃꯊꯛꯇꯨꯗꯒꯤ ꯃꯥꯒꯤ ꯆꯣꯡꯒꯣꯏꯗꯨꯅ ꯎꯆꯦꯛ ꯃꯁꯥ ꯁꯥꯅ, ꯃꯈꯨꯠꯅ ꯃꯊꯛꯇ ꯇꯨꯄꯤ ꯁꯥꯅ ꯈꯜꯂꯒ ꯃꯈꯥꯗ ꯐꯜꯂꯒ ꯆꯣꯡꯊꯈꯤ. ꯑꯗꯨꯒ ꯁꯥꯔꯣꯏꯗꯨ ꯐꯠꯇ꯭ꯔꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯃꯑꯣꯡ ꯃꯔꯤꯟ ꯇꯥꯅ ꯃꯈꯣꯡ ꯑꯅꯤꯗꯨ ꯇꯥꯞ ꯂꯥꯎꯅ ꯐꯜꯂꯒ ꯂꯦꯞꯄꯒ ꯇꯥꯁꯤꯟꯈꯤ. ꯁꯥꯔꯣꯏꯅ ꯂꯩꯃꯥꯏꯗ ꯂꯦꯞꯂꯒ ꯇꯥꯁꯤꯜꯂꯛꯄꯗꯨꯗ ꯂꯩꯃꯥꯏꯒꯤ ꯎꯐꯨꯜꯁꯤꯡꯗꯨ ꯕꯪ ꯂꯥꯎꯅ ꯍꯨꯝꯗꯣꯛꯏ. ꯑꯗꯨꯒ ꯁꯥꯔꯣꯏꯅ ꯑꯍꯥꯟꯕꯗ ꯀꯣꯅꯨꯡꯒꯤ ꯊꯣꯡꯖꯤꯜꯂꯣꯝꯗ ꯊꯥꯡ ꯄꯥꯏꯔꯒ ꯅꯤꯡꯊꯧ ꯍꯥꯠꯂꯁꯦꯅ ꯂꯥꯎꯔꯒ ꯆꯦꯟꯁꯤꯟꯈꯤꯕ ꯃꯤꯑꯣꯏ 200ꯃꯨꯛꯇꯨꯗ ꯃꯥꯒꯤ ꯊꯥꯡꯗꯨ ꯂꯥꯛꯇꯅ ꯂꯪꯁꯤꯟꯈꯤ. ꯊꯥꯡꯗꯨ ꯈꯣꯡꯗꯧꯅ ꯍꯨꯔꯨ ꯍꯨꯔꯨ ꯎꯪꯂꯒ ꯐꯔ ꯐꯔ ꯂꯥꯎꯅ ꯄꯥꯏꯁꯤꯟꯈꯤ. ꯁꯥꯔꯣꯏꯒꯤ ꯑꯉꯛꯄ ꯈꯨꯠꯅꯤ. ꯁꯥꯔꯣꯏꯅ ꯊꯥꯡꯗꯨ ꯑꯃꯨꯛꯇꯪ ꯍꯨꯟꯕꯗ ꯑꯉꯥꯡꯆꯥꯒꯤ ꯃꯤꯑꯣꯏ 50ꯃꯨꯛ ꯍꯥꯟꯅ ꯃꯉꯛ ꯀꯦꯜꯂꯤ. ꯑꯉꯥꯡꯆꯥꯒꯤ ꯃꯤꯑꯣꯏ 30-30ꯃꯨꯛ ꯍꯥꯟꯅ ꯃꯉꯛ ꯀꯦꯜꯂꯤ. ꯂꯦꯝꯍꯧꯔꯤꯕ ꯃꯣꯏ ꯈꯔꯗꯨ ꯁꯥꯔꯣꯏꯒꯤ ꯊꯥꯡꯗꯨꯗ ꯀꯤꯅ ꯁꯠ-ꯁꯠ ꯍꯟꯗꯣꯛꯅꯔꯒ ꯃꯊꯕꯥꯛ ꯄꯥꯏꯔꯒ ꯌꯦꯡꯅꯩ. ꯁꯥꯔꯣꯏꯅ ꯃꯣꯏ 30-30 ꯃꯤꯠꯅ ꯀꯨꯞꯄꯗ ꯃꯉꯛ ꯀꯛꯄꯗꯨꯗ ꯑꯉꯥꯡꯆꯥꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯁꯤꯡꯗꯨ ꯂꯥꯎ ꯂꯥꯎꯗꯨꯅ ꯆꯦꯟꯅꯈ꯭ꯔꯦ. ꯅꯤꯡꯊꯧ ꯀꯣꯔꯧꯕꯒꯤ ꯂꯩꯕꯥꯛꯀꯤ ꯆꯤꯡꯗꯣꯜ ꯑꯃꯗꯅꯤ ꯂꯥꯟꯃꯤ 700ꯃꯨꯛꯅꯤ. ꯂꯥꯟꯃꯤ ꯑꯃꯅ ꯆꯠꯅ ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯂꯩꯕꯥꯛꯁꯤꯗꯕꯨ ꯃꯤ ꯑꯍꯨꯝꯕꯨ ꯀꯗꯥꯏꯗ ꯊꯤꯔꯨꯗꯣꯏꯅꯣ ꯃꯌꯥꯝ? ꯂꯥꯟꯃꯤ ꯑꯃꯅ, ꯑꯩꯅ ꯄꯥꯝꯂꯤꯕꯁꯦ ꯏꯅꯤꯡꯊꯧꯅ ꯑꯩꯕꯨ ꯃꯁꯛ ꯈꯪꯕꯗꯨꯅꯤ ꯃꯌꯥꯝ. ꯁꯤ ꯅꯣꯏꯗꯤ ꯄꯥꯝꯗ꯭ꯔꯣ ꯍꯥꯏꯋꯥꯅꯤꯗ. ꯅꯤꯡꯊꯧ ꯁꯅꯥꯌ ꯍꯥꯠꯄ ꯄꯥꯛꯄꯗꯨꯗꯤ ꯏꯅꯤꯡꯊꯧꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯕꯗꯒꯤ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯉꯥꯛꯇꯅꯤ ꯃꯥꯅ ꯂꯩꯔꯤꯕꯗꯣ. ꯃꯥꯗꯤ ꯏꯅꯤꯡꯊꯧꯅ ꯀꯣꯏꯄꯨ ꯄꯨꯔꯒ ꯆꯠꯇꯨꯅ ꯂꯩꯔꯕꯅꯤ. ꯂꯩꯕꯥꯛꯀꯤ ꯑꯉꯝ ꯑꯊꯧꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯠꯄꯗ ꯐꯥꯎꯕ ꯏꯅꯤꯡꯊꯧꯅ ꯄꯥꯛꯄꯁꯦ ꯃꯁꯛ ꯇꯥꯛꯄ ꯌꯥꯎꯔꯦ ꯀꯩꯅꯣ ꯍꯧꯖꯤꯛꯁꯦ. ꯑꯗꯨꯅ ꯑꯩꯗꯤ ꯃꯣꯏ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯃꯈꯛ ꯍꯥꯠꯄ ꯉꯝꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯦ. ꯂꯥꯟꯃꯤ ꯑꯃꯅ, ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯝꯂꯤꯕꯁꯦ ꯑꯩꯈꯣꯏꯅ ꯍꯥꯠꯇꯣꯛꯈ꯭ꯔꯕ ꯅꯤꯡꯊꯧ ꯁꯅꯥꯌꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯕ ꯃꯧ ꯑꯣꯏꯒꯦꯔꯥ ꯂꯩꯁꯥꯕꯤ ꯑꯣꯏꯒꯦꯔꯥ ꯅꯨꯄꯤꯁꯤꯡꯗꯣ ꯑꯩꯒ ꯂꯣꯏꯅ ꯂꯨꯍꯣꯡꯕ. ꯂꯥꯟꯃꯤ ꯑꯇꯩꯗꯣ ꯂꯥꯟꯃꯤ ꯅꯤꯄꯥꯗꯨꯗ ꯃꯃꯤꯠꯇꯨ ꯆꯐꯨꯃꯨꯛ ꯂꯥꯎꯊꯣꯛꯂꯒ ꯌꯦꯡꯅꯔꯤ. ꯋꯥ ꯉꯥꯡꯂꯝꯕ ꯅꯤꯄꯥꯗꯨ ꯃꯀꯣꯛꯇ ꯀꯩꯅꯣꯃ ꯖꯤꯡ ꯂꯥꯎꯈꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯨ ꯇꯞ ꯇꯞ ꯃꯥꯔꯨꯕꯗ ꯃꯀꯣꯛꯇ ꯇꯦꯟ ꯃꯔꯨ ꯑꯃ ꯊꯦꯠꯂꯒ ꯂꯩꯕ ꯃꯥꯒꯤ ꯃꯈꯨꯠꯅ ꯃꯥꯔꯨꯕꯗ ꯊꯦꯡꯅꯔꯤ. ꯂꯥꯟꯃꯤꯗꯨ ꯇꯞꯅ ꯐꯝꯅ ꯇꯨꯈꯤ. ꯃꯌꯥꯝ, ꯑꯩ ꯍꯥꯟꯅ ꯁꯤꯔꯝꯃꯒꯦꯀꯣ. ꯂꯥꯟꯃꯤ ꯑꯇꯩꯗꯨ ꯃꯥꯒꯤ ꯇꯦꯟꯁꯤꯡꯗꯨ ꯇꯞꯅ ꯃꯔꯨ ꯍꯥꯟꯖꯤꯟꯅꯔꯒ, ꯂꯥꯟꯃꯤ ꯑꯃꯅ, ꯏꯇꯥꯎꯗꯤ ꯉꯟꯅ ꯆꯠꯂꯤꯗ. ꯂꯥꯟꯃꯤ ꯃꯌꯥꯝꯗꯨ ꯍꯨꯃꯥꯡ ꯑꯣꯔꯣ ꯇꯥꯟꯅꯕ ꯃꯈꯩ ꯃꯥꯒꯤ ꯊꯣꯛꯄ ꯃꯄꯥ ꯇꯝꯅꯔꯒ ꯂꯥꯟꯃꯤ ꯑꯃ ꯃꯇꯤꯟ ꯀꯨꯠ ꯂꯥꯎꯅ ꯌꯣꯠꯂꯒ, ꯃꯤꯠꯁꯤꯡꯅ ꯅꯨꯄꯥꯗꯨꯁꯨ ꯋꯥ ꯉꯥꯡꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯇꯦꯟ ꯃꯔꯨ ꯑꯃ ꯃꯔꯥꯏꯕꯛꯇ ꯆꯞ ꯆꯥꯅ ꯁꯦꯠ ꯂꯥꯎꯅ ꯌꯨꯡꯂꯛꯏ. ꯂꯥꯟꯃꯤ ꯑꯇꯩꯗꯨ ꯁꯠ ꯂꯥꯎꯅ ꯄꯥꯛꯊꯅꯩ. ꯂꯥꯟꯃꯤ ꯑꯃ ꯎꯞꯅ, ꯑꯩꯈꯣꯏ 700 ꯁꯤꯗ
ꯇꯦꯟ ꯃꯔꯨ ꯑꯃ ꯑꯅꯤ ꯀꯥꯞꯄꯛꯑꯒ ꯀꯤꯔꯗꯕꯩ ꯃꯑꯣꯡꯗ ꯃꯁꯤꯗꯤ ꯍꯧꯒꯠꯂꯒ ꯍꯩꯅ ꯅꯤꯄꯥꯗꯨꯁꯨ ꯂꯨꯈꯝꯗꯒꯤ ꯇꯦꯟ ꯃꯔꯨ ꯑꯃ ꯁꯦꯠ ꯂꯥꯎꯅ ꯌꯨꯡꯂꯒ ꯑꯣꯏꯒꯤ ꯃꯃꯤꯠꯂꯣꯝꯗ ꯇꯦꯟ ꯃꯔꯨꯗꯨ ꯐꯥꯎꯔꯒ ꯅꯤꯄꯥ ꯑꯃꯒꯤ ꯃꯊꯛꯇ ꯎꯞꯄꯒ ꯇꯥꯁꯤꯟꯈꯤ꯫ ꯑꯁꯨꯝꯅ ꯃꯣꯡ ꯍꯥꯗꯕꯤ ꯀꯗꯣꯝꯗꯒꯤ ꯀꯥꯞꯄꯛꯄ ꯇꯦꯟ ꯃꯔꯨꯅ ꯈꯪꯗꯕ ꯇꯦꯟ ꯃꯔꯨ 100ꯃꯨꯛꯅ ꯂꯥꯟꯃꯤ 100ꯃꯨꯛ ꯂꯧꯊꯔꯛꯈ꯭ꯔꯦ꯫ ꯂꯥꯟꯃꯤ ꯈꯔꯗꯤ ꯃꯊꯤ ꯃꯌꯨꯡ ꯆꯤꯠꯅ ꯆꯤꯠꯅ ꯀꯞꯅꯕ ꯐꯥꯎꯕ ꯌꯥꯎꯔ ꯃꯥꯜꯂꯦ꯫ ꯃꯅꯝ ꯃꯍꯥꯅꯁꯨ ꯂꯩꯀꯥꯏ ꯄꯥꯂꯥꯟꯕ ꯌꯥꯎꯅꯔꯦ꯫ ꯌꯣꯡꯆꯥꯛꯀꯤ ꯃꯇꯥꯡ ꯑꯣꯏꯕꯒ ꯂꯥꯟꯃꯤ ꯑꯇꯩꯁꯤꯡꯁꯨ ꯃꯆꯤꯟ ꯃꯅꯥꯇꯣꯟ ꯃꯦꯟꯅ ꯃꯦꯟꯅ ꯍꯤ ꯀꯞꯅꯕ ꯌꯥꯎꯔꯤ꯫ ꯂꯥꯟꯃꯤ ꯑꯃꯅ ꯀꯞꯅ ꯀꯞꯅ ꯃꯆꯤꯟꯗꯨ ꯃꯦꯜꯂꯒ ꯑꯣꯒꯩ ꯅꯝꯊꯤꯔꯦ ꯍꯥꯏꯗꯨꯅꯤ ꯁꯤꯗꯤ ꯁꯤꯃꯥꯏ ꯅꯝꯊꯤꯕ ꯃꯅꯝ ꯅꯥꯇꯣꯟꯅ ꯑꯃꯨꯛꯇ ꯅꯝꯈꯤꯗ꯭ꯔꯤ ꯑꯁꯨꯛ ꯅꯝꯊꯤꯕꯁꯦ ꯆꯤꯡꯁꯤꯜꯂꯒ ꯈꯥꯡꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯈꯣꯡꯄꯥꯛꯁꯤꯅ ꯃꯈꯥꯗ ꯊꯥꯛ ꯂꯥꯎꯅ ꯀꯥꯎꯊꯈꯤꯕ ꯂꯥꯟꯃꯤ ꯑꯗꯨꯅ ꯏꯇꯥꯎ ꯅꯣꯏꯅ ꯑꯗꯨꯛ ꯌꯥꯝꯅ ꯅꯝꯊꯤꯔꯗꯨꯅꯗꯤ ꯍꯥꯝꯖꯤꯟꯕ ꯑꯩꯗꯤ ꯀꯔꯤ ꯑꯣꯏꯔꯝꯂꯅꯤ ꯁꯣꯝꯗ ꯅꯤꯡꯇꯝꯕꯅ ꯁꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯏꯇꯥꯎ ꯁꯨꯃꯥꯏꯅ ꯇꯞꯅ ꯇꯞꯅ ꯍꯩꯅꯧ ꯀꯛꯄꯒꯨꯝ ꯀꯛꯄ ꯁꯥꯟꯅꯕꯁꯤꯅ ꯊꯥꯏꯅ ꯄꯤꯛꯂꯤꯉꯩ ꯍꯩꯅꯧꯅ ꯕꯥꯞꯇ ꯇꯦꯟꯅ ꯈꯨꯠ ꯆꯨꯝꯕ ꯇꯥꯟꯅꯕꯗꯣ ꯅꯤꯡꯁꯤꯡꯗ꯭ꯔꯣ ꯑꯩꯈꯣꯏ ꯑꯍꯨꯝꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯏꯄꯨ ꯈꯣꯡꯅꯥꯡꯅ ꯎꯍꯩ ꯃꯥꯡꯍꯜꯂꯦꯅ ꯐꯨꯗꯧꯒꯤ ꯇꯥꯟꯅꯕꯗꯣ ꯏꯁ ꯑꯩꯗꯤ ꯖꯣꯞ ꯖꯣꯞ ꯂꯥꯎꯅ ꯍꯥꯠꯄꯅ ꯅꯨꯡꯉꯥꯏꯅꯤ ꯏꯇꯥꯎ ꯀꯩꯅꯣ ꯑꯁ ꯃꯅꯝꯁꯤꯗꯤ ꯀꯥꯏꯗꯩꯅꯣ ꯏꯇꯥꯎ ꯍꯣꯏꯅꯦ ꯃꯅꯝꯁꯤꯗꯤ ꯆꯩꯔꯥꯎꯕꯒꯤ ꯃꯊꯦꯜ ꯃꯅꯝꯁꯨ ꯌꯥꯎꯔꯤꯗꯅ ꯁꯤꯗꯤ ꯅꯄꯥ ꯊꯨꯔꯥꯕꯒꯤ ꯃꯆꯥꯁ ꯅꯣꯏꯗ ꯂꯣꯏꯅ ꯍꯥꯠꯂꯒꯦꯗ ꯅꯤꯡꯇꯝꯕꯗꯨ ꯀꯣꯔꯣꯕꯒꯤ ꯂꯥꯟꯃꯤ 7ꯃꯨꯛ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯐꯤꯡꯅ ꯁꯥꯎꯔꯒ ꯆꯪꯈꯤ꯫ ꯅꯤꯡꯇꯝꯕꯅ ꯆꯪꯂꯛꯄꯒꯤ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯎꯕ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯂꯥꯟꯃꯤꯁꯤꯡꯗꯨ ꯁꯠ ꯍꯧꯒꯠꯅꯔꯛꯏ꯫ ꯑꯗꯨꯒ ꯅꯤꯡꯇꯝꯕꯗ ꯇꯦꯟ ꯃꯔꯨ ꯄꯪꯀꯥꯞꯇꯨ ꯀꯥꯞꯁꯤꯜꯂꯛꯄꯒ ꯃꯤꯍꯦꯟꯗꯨ ꯃꯁꯥꯗꯨ ꯎꯔꯨ ꯎꯔꯨ ꯎꯪꯂꯒ ꯅꯤꯡꯇꯝꯕ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯄ ꯇꯦꯟ ꯃꯔꯨ ꯃꯌꯥꯝꯗꯨ ꯐꯔ ꯐꯔ ꯂꯥꯎꯅ ꯍꯩꯗꯠꯈꯤ꯫ ꯃꯤꯍꯦꯟꯅ ꯁꯣꯏꯗꯠꯄ ꯇꯦꯟ ꯃꯔꯨ ꯃꯇꯣꯟꯁꯤꯡꯗꯨ ꯂꯥꯟꯃꯤ 200ꯃꯨꯛꯀꯤ ꯃꯃꯥꯏ ꯃꯀꯣꯛ ꯃꯃꯤꯠꯁꯤꯡꯗ ꯖꯣꯞ ꯖꯣꯞ ꯂꯥꯎꯅ ꯌꯨꯡꯈꯤ꯫ ꯂꯥꯟꯃꯤ ꯃꯌꯥꯝꯗꯨ ꯋꯥ ꯍꯥꯏꯔꯒ ꯎꯔꯛꯇ ꯂꯣꯠꯅꯤ꯫ ꯂꯥꯟꯃꯤ ꯑꯃꯅ ꯎ ꯃꯔꯨꯝꯗꯒꯤ ꯁꯤꯕꯨ ꯑꯩꯈꯣꯏꯅ ꯀꯃꯥꯏ ꯐꯥꯗꯧꯔꯤꯅꯣ? ꯂꯥꯟꯃꯤ ꯑꯃꯅ ꯍꯩ ꯑꯍꯥꯟꯕ ꯑꯣꯏꯕꯩꯅꯤ ꯑꯩꯈꯣꯏ 100 ꯍꯤꯡꯂꯤ ꯑꯩꯈꯣꯏ ꯄꯨꯂꯞ ꯍꯨꯞꯆꯤꯜꯂꯒ ꯅꯝꯃ ꯐꯥꯗꯧꯕꯅꯤ꯫ ꯂꯥꯟꯃꯤꯁꯤꯡꯗꯨ ꯑꯃꯒ ꯑꯃꯒ ミチꯈꯟꯅꯈꯤ ꯏꯪꯒꯤꯠ ꯇꯧꯅꯈꯤ꯫ ꯃꯤꯍꯦꯟꯅ ꯅꯤꯡꯇꯝꯕꯗ ꯁꯣꯛꯄ꯭ꯔꯤꯗꯣ ꯍꯦꯔꯥ ꯑꯩꯉꯣꯟꯗꯕꯨ ꯁꯣꯛꯄ꯭ꯔ ꯍꯪꯉꯤꯗꯨꯕꯨ ꯁꯤꯗꯤ ꯃꯤꯇꯩ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯅꯤ ꯀꯩꯅꯣ ꯏꯇꯥꯎ ꯎꯅꯕꯗ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯆꯥꯛ ꯆꯥꯔꯕ꯭ꯔꯥ ꯁꯣꯛꯄ꯭ꯔꯥ ꯁꯤꯗꯤ ꯍꯪꯅꯗꯕ ꯌꯥꯗꯕ ꯉꯥꯛꯇꯅꯤ ꯏꯇꯥꯎ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯑꯗꯨꯁꯨ ꯁꯣꯛꯇꯦ ꯑꯗꯣ ꯂꯥꯟꯃꯤꯁꯤꯡꯁꯦ ꯂꯣꯏꯅ ꯂꯣꯠꯈ꯭ꯔ ꯃꯥꯜꯂꯦ ꯑꯃꯠꯇ ꯎꯈꯤꯗ꯭ꯔꯦ ꯑꯩꯗꯤ ꯂꯣꯏꯅ ꯍꯥꯠꯇꯣꯛꯅꯤꯡꯕꯅꯦ ꯑꯗꯨꯕꯨ ꯃꯣꯏꯒꯤ ꯃꯑꯣꯡꯁꯤ ꯎꯔꯒ ꯅꯨꯡꯁꯤꯕ ꯑꯃꯁꯨ ꯐꯥꯎꯔꯛꯏ ꯍꯥꯠꯂꯒꯨꯝꯁꯤ ꯍꯥꯏꯔꯣ ꯑꯗꯨꯗꯤ ꯏꯇꯥꯎ ꯅꯤꯡꯊꯧꯅ ꯍꯦꯛꯇ ꯆꯧꯀꯥꯟ ꯀꯥꯜꯂꯒ ꯍꯥꯠꯂꯁꯤꯔꯣ? ꯂꯥꯟꯃꯤꯁꯤꯡꯗꯨ ꯃꯣꯏꯒꯤ ꯅꯤꯡꯊꯧ ꯍꯥꯠꯄꯒꯤ ꯋꯥꯔꯤ ꯁꯥꯔꯛꯄꯗꯨꯗ ꯃꯩ ꯍꯧꯅ ꯁꯥꯎꯅꯔꯝꯃꯤ꯫ ꯂꯥꯟꯃꯤ ꯑꯃꯅ ꯁꯤꯗꯤ ꯂꯣꯠꯄꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯍꯧꯖꯤꯛꯁꯤ ꯂꯩꯅꯥꯎꯁꯤꯡ ꯌꯥ ꯍꯧꯖꯤꯛ ꯀꯣꯔꯣꯕꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝꯗꯨ ꯃꯣꯏ ꯑꯅꯤ ꯇꯝꯅ ꯂꯥꯎ ꯂꯥꯎꯗꯨꯅ ꯆꯦꯟꯁꯤꯟꯅꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯤꯍꯦꯟꯒ ꯅꯤꯡꯇꯝꯕꯒꯅ ꯂꯥꯟꯃꯤ ꯃꯌꯥꯝꯗꯨ ꯌꯥꯝ ꯂꯥꯏꯅ ꯁꯥꯟꯅꯗꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯟꯃꯤ ꯈꯔꯗꯤ ꯀꯣꯔꯣꯕꯒꯤ ꯃꯅꯥꯛꯇ ꯄꯥꯎ ꯇꯝꯕ ꯆꯦꯟꯈꯤꯕꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯁꯣꯝꯗ ꯅꯤꯡꯊꯧ ꯁꯦꯂꯣꯏꯒꯤ ꯂꯩꯕꯥꯛꯇꯅꯤ ꯑꯉꯥꯡꯆꯥꯗꯨ ꯃꯥꯒꯤ ꯃꯤ ꯈꯔꯒ ꯑꯩꯕꯨ ꯅꯤꯡꯊꯧ ꯑꯣꯏꯕ ꯐꯪꯂꯔꯣꯏꯗꯕ ꯖꯥꯠꯂꯥ? ꯑꯩꯕꯨ ꯁꯤꯗ꯭ꯔꯤꯉꯩꯁꯤꯗ ꯅꯤꯡꯊꯧꯗꯤ ꯉꯥꯏꯍꯥꯛꯇꯪꯗ ꯑꯣꯏꯔꯁꯨ ꯑꯃꯨꯛꯇꯪꯗꯤ ꯑꯣꯏꯍꯧꯒꯦ ꯈꯜꯂꯤ꯫ ꯅꯍꯥ ꯑꯃꯅ ꯏꯌꯥꯝꯕ ꯍꯥꯏꯌꯨ ꯇꯥꯁꯤꯅ ꯅꯤꯄꯥꯗꯨ ꯂꯩꯔꯤꯈꯩꯗꯤ ꯑꯣꯏꯗꯧ ꯃꯥꯟꯗ꯭ꯔꯦꯗ ꯑꯩꯗꯤ ꯏꯌꯥꯝꯕꯁꯤ ꯅꯤꯡꯊꯧ ꯀꯥꯏꯗꯣ ꯍꯥꯏꯗꯤ ꯄꯣꯠꯁꯦ ꯃꯑꯣꯡ ꯑꯃ ꯇꯧꯋꯦꯕ ꯄꯣꯠ ꯍꯥꯏꯗꯤ ꯀꯔꯤꯅꯣ? ꯄꯣꯠ ꯍꯥꯏꯗꯤ ꯂꯥꯟ ꯌꯥꯝꯅ ꯍꯩ ꯍꯥꯏꯕꯅꯤ ꯀꯥꯏꯗꯩ ꯃꯤꯠꯅ ꯀꯨꯞꯄꯗ ꯃꯤ 70-100ꯃꯨꯛꯀꯤ ꯃꯉꯛ ꯀꯦꯜꯍꯜꯂꯤ꯫ ꯅꯤꯄꯥ ꯑꯃꯅ ꯏꯌꯥꯝꯕ ꯅꯤꯄꯥꯗꯨ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯐꯝ ꯑꯃꯗ ꯊꯥꯖꯤꯜꯂꯒ ꯍꯥꯠꯇꯣꯛꯑꯁꯤꯔ? ꯀꯥꯏꯗ ꯊꯥꯖꯤꯟꯗꯣꯏꯕ? ꯅꯣꯡꯄꯣꯛꯂꯣꯝꯗ ꯎꯃꯪ ꯑꯃ ꯂꯩꯌꯦ ꯀꯣꯔꯣꯕꯒꯤ ꯂꯩꯕꯥꯛꯀ ꯁꯝꯅꯕ ꯎꯃꯪ ꯃꯗꯨꯒꯤ ꯎꯃꯪꯗꯨꯗꯕꯨ ꯆꯪꯈ꯭ꯔꯕ ꯃꯤꯗꯣ ꯍꯜꯂꯛꯄꯩ ꯋꯥ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯒ ꯅꯪꯗꯤ ꯀꯃꯥꯏꯅ ꯍꯜꯂꯛꯏꯕ? ꯑꯩꯅ ꯈꯪꯗꯕ ꯂꯩꯇꯦ ꯏꯌꯥꯝꯕ ꯑꯩꯗꯤ ꯃꯤꯅ ꯍꯥꯟꯅ ꯆꯠꯈꯤꯕ ꯂꯝꯕꯤꯗꯨꯒꯤ ꯇꯨꯡꯗ ꯏꯅꯪꯒꯟꯕ ꯌꯥꯝꯅ ꯁꯤꯡꯕ ꯅꯨꯄꯥ ꯑꯃꯅꯤ ꯁꯤꯕ ꯌꯥꯝꯅ ꯀꯤꯕ ꯅꯪꯅ ꯍꯥꯏꯔꯤꯁꯤ ꯃꯣꯏꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯅ ꯎꯔꯛꯏ ꯁꯤ ꯅꯠꯇ꯭ꯔꯣ ꯍꯥꯏꯅꯤꯡꯂꯤꯁꯦ? ꯍꯣꯏ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯂꯤꯁꯦ꯫ ꯑꯗꯨꯗꯤ ꯁꯦꯂꯣꯏ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯉꯈꯥ ꯑꯁꯤꯒ ꯄꯨꯟꯅ ꯂꯣꯏꯁꯤꯟꯕ ꯌꯥꯔꯕ꯭ꯔꯥ ꯌꯦꯡꯉꯨꯁꯤ꯫ ꯑꯩ ꯇꯟꯖꯥꯗꯨ ꯉꯥꯏꯔꯒꯦ ꯏꯌꯥꯝꯕ꯫ ꯁꯣꯝꯗ ꯀꯣꯔꯣꯕꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯅꯤꯡꯇꯝꯕꯒ ꯃꯤꯍꯦꯟꯒꯅ ꯆꯤꯡꯗ ꯂꯣꯏꯅ ꯍꯥꯠꯇꯣꯛꯈꯤꯕꯗꯨꯒꯤ ꯄꯥꯎ ꯀꯣꯔꯣꯕꯅ ꯇꯥꯕꯗ ꯀꯣꯔꯣꯕꯗꯨ ꯁꯥꯊꯤꯅ ꯁꯥꯎꯔꯝꯃꯤ꯫ ꯑꯣ ꯌꯥꯝꯅ ꯁꯤꯡꯅ ꯂꯥꯟꯗꯥꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯑꯗꯨꯗꯤ
ꯑꯗꯨꯗꯤ ꯃꯣꯏ ꯑꯅꯤꯗꯣ ꯍꯥꯠꯇ꯭ꯔꯤꯕ ꯃꯈꯩ ꯑꯁꯣꯝꯗ ꯆꯪꯕꯒꯤ ꯊꯧꯔꯥꯡꯁꯤ ꯃꯥꯏ ꯄꯥꯛꯂꯣꯏꯗꯧꯔꯤ ꯑꯗꯨꯗꯤ ꯑꯩꯅ ꯃꯣꯏ ꯑꯅꯤꯕꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯀꯧꯕ ꯇꯥꯕꯅꯤ ꯅꯣꯡꯃ ꯁꯥꯔꯣꯏꯅ ꯅꯤꯡꯊꯧ ꯃꯆꯥ ꯁꯦꯂꯣꯏꯗꯨ ꯂꯝ ꯀꯣꯏꯕ ꯄꯨꯊꯣꯛꯅꯕ ꯃꯐꯝ ꯊꯤꯔꯝꯃꯤ ꯀꯣꯅꯨꯡꯗꯅꯤ ꯃꯍꯥꯔꯥꯅꯤꯗꯨ ꯃꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯅꯣꯏꯅ ꯂꯝ ꯀꯣꯏꯕ ꯆꯠꯄꯗ ꯅꯣꯡꯄꯣꯛꯂꯣꯝꯗ ꯎꯃꯪ ꯑꯃ ꯎꯒꯅꯤ ꯃꯗꯨꯒꯤ ꯎꯃꯪꯗꯨꯗꯤ ꯅꯣꯏ ꯑꯅꯤ ꯆꯪꯕ ꯌꯥꯗꯦꯀꯣ ꯏꯕꯨꯡꯉꯣ ꯅꯣꯏ ꯐꯅꯤ ꯏꯃꯥꯒꯤ ꯌꯥꯊꯪ ꯍꯦꯛꯗꯣꯛꯆꯔꯣꯏꯒꯦ ꯏꯃꯥ ꯏꯌꯥꯝꯕ ꯁꯥꯔꯣꯏꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯔꯤꯉꯩ ꯑꯩꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯃꯣꯏ ꯑꯗꯣ ꯏꯃꯥ ꯑꯩ ꯄꯥꯕꯨꯡꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯑꯃꯨꯛꯇ ꯈꯨꯔꯨꯝꯖꯔꯝꯈꯤꯒꯦ ꯁꯦꯂꯣꯏꯗꯨ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯈꯨꯕꯝꯗ ꯐꯝꯂꯤꯕꯗꯨꯗ ꯄꯥꯕꯨꯡ ꯏꯌꯥꯝꯕ ꯑꯍꯨꯝꯅ ꯄꯥꯕꯨꯡꯒꯤ ꯂꯃꯟ ꯈꯨꯝꯕ ꯅꯨꯃꯤꯠꯇ ꯄꯥꯕꯨꯡꯕꯨ ꯂꯩꯔꯣꯟ ꯆꯟꯗꯣꯏꯅꯤ ꯁꯦꯂꯣꯏꯅ ꯃꯄꯥꯒꯤ ꯍꯛꯆꯥꯡꯗꯨ ꯍꯤꯗꯥꯛ ꯆꯥꯏꯔꯝꯂꯒ ꯏꯃꯥ ꯏꯌꯥꯝꯕ ꯑꯍꯨꯝꯁꯦ ꯂꯥꯏꯅ ꯊꯥꯔꯛꯄꯅꯦ ꯃꯍꯥꯔꯥꯅꯤꯗꯨ ꯃꯆꯥꯅꯤꯄꯥꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯒ ꯈꯨꯗꯤꯡꯃꯛ ꯃꯄꯨ ꯃꯥꯒꯤ ꯀꯨꯝꯍꯩ ꯉꯥꯛꯇꯅꯤ ꯑꯩꯒꯤꯗꯤ ꯏꯆꯥ ꯃꯔꯤꯅꯤ ꯅꯪꯒꯤ ꯅꯊꯛꯇ ꯂꯥꯏꯅ ꯊꯥꯔꯛꯄ ꯅꯌꯥꯝꯕ ꯑꯍꯨꯝ ꯑꯃꯁꯨ ꯂꯩꯔꯤ ꯃꯈꯣꯏ ꯂꯩꯔꯤꯕ ꯃꯈꯩ ꯏꯆꯥꯕꯨ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯑꯁꯨꯝꯅ ꯃꯃꯥꯅ ꯁꯥꯔꯣꯏꯒ ꯁꯦꯂꯣꯏꯒꯗꯨ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯗꯨꯅ ꯌꯥꯏꯐ ꯊꯧꯖꯥꯜ ꯄꯤꯕꯤꯔꯝꯃꯤ ꯅꯤꯡꯊꯧ ꯁꯦꯂꯣꯏꯗꯨ ꯁꯥꯔꯣꯏꯅ ꯊꯧꯔꯤꯕ ꯁꯒꯣꯜꯗꯨꯒꯤ ꯃꯅꯤꯡꯗ ꯇꯣꯡꯂꯒ ꯏꯌꯥꯝꯕ ꯇꯥꯛꯄꯤꯌꯨ ꯅꯤꯡꯊꯧ ꯏꯌꯥꯝꯕ ꯑꯩ ꯎꯃꯪ ꯑꯗꯨꯗ ꯆꯪꯅꯤꯡꯉꯦ ꯁꯥꯔꯣꯏꯗꯨ ꯃꯇꯣꯝꯇ ꯁꯒꯣꯜ ꯊꯧꯅ ꯊꯧꯅ ꯃꯔꯤꯡꯖꯦꯜ ꯈꯥꯕ ꯅꯤꯡꯊꯧ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯈꯜꯂꯤ ꯑꯩꯅ ꯃꯃꯤꯠ ꯊꯧꯏ ꯑꯀꯤꯕ ꯂꯩꯇꯦ ꯀꯔꯤ ꯈꯜꯂꯤꯅꯣ ꯏꯌꯥꯝꯕ ꯍꯣꯏ ꯅꯤꯡꯊꯧ ꯑꯩꯗꯤ ꯈꯨꯗꯣꯡꯊꯤꯕ ꯃꯐꯝꯁꯤ ꯆꯥꯡꯌꯦꯡ ꯌꯥꯝꯅ ꯇꯧꯅꯤꯡꯉꯤ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤ ꯏꯌꯥꯝꯕ ꯑꯩꯕꯨ ꯄꯥꯕꯨꯡꯅ ꯃꯄꯥꯜ ꯊꯣꯛꯍꯟꯗꯕꯁꯤꯅ ꯑꯩꯁꯦ ꯀꯔꯤꯃꯠꯇ ꯈꯪꯗ꯭ꯔꯦ ꯑꯗꯨꯗꯤ ꯎꯃꯪꯗꯨ ꯇꯝꯅ ꯆꯪꯂꯁꯤ ꯏꯌꯥꯝꯕ ꯐꯅꯤ ꯅꯤꯡꯊꯧ ꯁꯥꯔꯣꯏꯒ ꯁꯦꯂꯣꯏꯒꯅ ꯎꯃꯪꯂꯣꯝꯗ ꯁꯒꯣꯜ ꯊꯧꯖꯤꯟꯈꯤꯕꯗꯨ ꯑꯉꯥꯡꯆꯥꯒꯤ ꯂꯥꯟꯃꯤꯗꯨꯅ ꯂꯣꯟꯅ ꯇꯥꯟꯅꯗꯨꯅ ꯌꯦꯡꯂꯝꯃꯤ ꯁꯥꯔꯣꯏꯒ ꯁꯦꯂꯣꯏꯒꯅ ꯎꯃꯪ ꯃꯅꯨꯡꯗ ꯁꯒꯣꯜ ꯊꯧꯖꯤꯟꯈꯤꯕꯒ ꯑꯉꯥꯡꯆꯥꯒꯤ ꯃꯤꯗꯨ ꯑꯉꯥꯡꯆꯥꯗ ꯄꯥꯎ ꯇꯝꯕ ꯆꯦꯟꯈꯤ ꯍꯧꯖꯤꯛ ꯁꯥꯔꯣꯏꯒ ꯁꯦꯂꯣꯏꯒꯗꯨ ꯎꯃꯪꯗꯨꯒꯤ ꯈꯔ ꯁꯨꯛꯅ ꯃꯝꯕ ꯃꯐꯝ ꯑꯃꯗ ꯁꯒꯣꯜꯗꯨ ꯈꯥꯝꯃꯒ ꯅꯤꯡꯊꯧ ꯃꯆꯥ ꯁꯦꯂꯣꯏꯅ ꯃꯐꯝ ꯑꯁꯦ ꯊꯋꯥꯏ ꯄꯥꯟꯕ ꯇꯝꯊꯤꯕ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯂꯩꯔꯦ ꯏꯌꯥꯝꯕ ꯇꯝꯊꯤꯕ ꯑꯃꯗꯤ ꯂꯩꯔꯦ ꯏꯅꯤꯡꯊꯧ ꯈꯨꯠꯂꯥꯏ ꯆꯦꯠꯅ ꯑꯗꯨꯝ ꯄꯥꯏꯕꯤꯌꯨ ꯍꯣꯏ ꯏꯌꯥꯝꯕ ꯉꯁꯥꯏ ꯏꯕꯥꯅꯤꯒꯤ ꯇꯨꯡꯗ ꯃꯤ ꯑꯃ ꯏꯅꯔꯛꯈꯤꯕꯗꯨ ꯂꯩꯍꯧꯔ ꯃꯥꯜꯂꯦ ꯑꯩꯗꯤ ꯋꯥꯈꯜ ꯇꯥꯍꯧꯗ꯭ꯔꯦꯅꯦ ꯏꯌꯥꯝꯕ ꯑꯩꯒꯤ ꯅꯥꯀꯣꯡꯗ ꯁꯥꯍꯨꯝ ꯐꯪꯕꯅꯦ ꯑꯗꯣ ꯏꯌꯥꯝꯕ ꯈꯔꯒ ꯑꯃꯨꯛ ꯆꯪꯁꯤꯟꯁꯤꯔ ꯎꯃꯪꯁꯦ ꯍꯣꯏ ꯏꯅꯤꯡꯊꯧ ꯆꯪꯁꯤꯜꯂꯁꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯁꯒꯣꯜꯗꯨ ꯇꯣꯡꯂꯒ ꯍꯦꯟꯅ ꯁꯨꯛꯅ ꯃꯝꯕ ꯃꯐꯝꯗꯨꯗ ꯁꯨꯝ ꯆꯪꯁꯤꯟꯕꯗ ꯁꯒꯣꯜꯗꯨ ꯆꯪꯉꯨ ꯌꯥꯗ꯭ꯔꯦ ꯃꯤꯍꯤꯡ ꯃꯅꯝ ꯅꯝꯃꯤ ꯁ꯭ꯋꯥꯏꯁꯦ ꯏꯌꯥꯝꯕ ꯁ꯭ꯋꯥꯏꯗ ꯃꯤꯍꯤꯡ ꯆꯥꯕ ꯍꯤꯡꯆꯥꯕꯒꯨꯝꯕ ꯂꯩꯕ ꯃꯥꯜꯂꯦ ꯏꯅꯤꯡꯊꯧꯅ ꯆꯤꯡꯅꯔꯤꯕꯗꯣ ꯁꯥꯔꯣꯏꯅ ꯋꯥꯗꯨ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯣꯏ ꯑꯅꯤꯒꯤ ꯇꯨꯡꯗ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯑꯃ ꯀꯟꯅ ꯍꯨꯝꯂꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯃꯣꯏ ꯑꯅꯤꯅ ꯇꯥꯏ ꯁꯥꯔꯣꯏꯅ ꯁꯦꯂꯣꯏꯗꯨ ꯀꯣꯜꯂꯒ ꯆꯣꯡꯊꯣꯛꯂꯒ ꯃꯣꯏ ꯑꯅꯤꯗꯨ ꯇꯨꯡꯗ ꯌꯦꯡꯊꯣꯛꯂꯨꯕꯗ ꯐꯧꯔꯥꯃꯨꯛ ꯄꯥꯛꯄ ꯈꯣꯡꯄꯥꯛ ꯑꯃ ꯃꯣꯏ ꯑꯅꯤ ꯇꯝꯅ ꯙꯝ ꯂꯥꯎꯅ ꯊꯥꯗꯔꯛꯏ ꯁꯥꯔꯣꯏꯅ ꯁꯦꯂꯣꯏꯗꯨ ꯀꯣꯜꯂꯒ ꯑꯃꯨꯛ ꯆꯣꯡꯊꯣꯛꯏ ꯑꯁꯤꯡꯕ ꯁꯒꯣꯜꯗꯨ ꯅꯥꯀꯜ ꯑꯃꯗ ꯆꯦꯟꯊꯣꯛꯈꯤ ꯃꯣꯏ ꯑꯅꯤꯗꯨ ꯂꯣꯡꯅ ꯇꯥꯔꯒ ꯂꯩꯔꯤꯉꯩ ꯃꯇꯨ ꯖꯣꯝ ꯖꯣꯝ ꯂꯥꯎꯕ ꯃꯤꯔꯦꯞ 10ꯃꯨꯛ ꯋꯥꯡ ꯆꯥꯎꯕ ꯍꯤꯡꯆꯥꯕ ꯑꯃ ꯃꯣꯏ ꯑꯅꯤꯗꯨ ꯆꯥꯔꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯁꯤꯗꯤ ꯇꯥꯏꯕꯪ ꯃꯤꯅꯤꯗꯅ ꯀꯥꯏ ꯑꯩ ꯅꯣꯏ ꯑꯅꯤ ꯆꯥꯒꯦ ꯀꯗꯥꯏ ꯁꯦꯂꯣꯏꯅ ꯁꯤꯗꯤ ꯍꯤꯡꯆꯥꯕꯅꯤꯗꯅ ꯀꯃꯥꯏ ꯇꯧꯅꯤ ꯏꯌꯥꯝꯕ ꯁꯤꯗꯤ ꯑꯩꯈꯣꯏ ꯆꯦꯟꯗꯣꯏꯔꯥ ꯃꯥꯌꯣꯛꯅꯗꯣꯏꯔꯥ ꯏꯅꯤꯡꯊꯧ ꯀꯔꯤꯃꯠꯇ ꯈꯟꯕꯤꯒꯅꯨ ꯍꯤꯡꯆꯥꯕꯁꯤ ꯍꯥꯠꯄꯗ ꯏꯅꯤꯡꯊꯧꯁꯨ ꯌꯥꯎꯕꯤꯌꯨ ꯀꯔꯤ ꯑꯩꯕꯨ ꯍꯥꯠꯄ ꯍꯥꯏꯕ ꯆꯍꯤ 500 ꯍꯤꯡꯂꯛꯄꯁꯤ ꯑꯩꯕꯨ ꯍꯥꯠꯄ ꯉꯝꯕ ꯀꯅꯥ ꯄꯣꯛꯂꯗꯅ ꯍꯩ ꯅꯪ ꯍꯥꯟꯅꯕ ꯑꯩ ꯄꯣꯛꯂꯤꯁꯤꯗꯤ ꯍꯤꯡꯆꯥꯕ ꯅꯝꯊꯤꯕ ꯂꯥꯎ ꯏꯕꯥꯅꯤ ꯊꯦꯡꯒꯥꯏꯅꯔꯁꯤ ꯑꯩꯕꯨ ꯅꯝꯊꯤꯕ ꯀꯥꯏꯅ ꯑꯗꯨꯗꯤ ꯅꯪ ꯑꯩꯅ ꯇꯥꯞ ꯂꯥꯎꯅ ꯐꯥꯔꯒ ꯅꯀ꯭ꯔꯥꯡꯗꯨ ꯁꯦꯒꯥꯏꯔꯒ ꯁꯦꯠꯂꯒ ꯆꯥꯊꯣꯛꯀꯦ ꯍꯤꯡꯆꯥꯕꯗꯨ ꯅꯤꯡꯊꯧ ꯃꯆꯥ ꯁꯦꯂꯣꯏꯗ ꯌꯦꯡꯅ ꯁꯥꯔꯣꯏ ꯇꯝꯅ ꯗꯝ ꯗꯝ ꯂꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯏ ꯁꯦꯂꯣꯏꯗꯨ ꯍꯤꯡꯆꯥꯕꯗ ꯌꯦꯡꯂꯒ ꯍꯤꯡꯆꯥꯕ ꯅꯪ ꯀꯃꯥꯏꯅ ꯁꯤꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯐꯖꯅ ꯐꯝꯃꯒ ꯌꯦꯡꯒꯦ ꯍꯤꯡꯆꯥꯕꯗꯨ ꯁꯥꯔꯣꯏ ꯇꯝꯅ ꯃꯈꯨꯠ ꯑꯅꯤꯗꯨ ꯂꯥꯝꯃꯒ ꯆꯦꯟꯁꯤꯜꯂꯛꯏ ꯁꯥꯔꯣꯏꯗꯨ ꯍꯤꯡꯆꯥꯕ ꯇꯝꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯃꯥꯒꯤ ꯊꯥꯡꯗꯨ ꯐꯠ ꯂꯥꯎꯅ ꯁꯠꯇꯣꯛꯂꯒ ꯍꯤꯡꯆꯥꯕꯒꯤ ꯃꯀ꯭ꯔꯥꯡ ꯇꯝꯅ ꯆꯣꯡꯈꯠꯂꯒ ꯊꯥꯡꯅ ꯊꯤꯟꯈꯤ ꯍꯤꯡꯆꯥꯕꯗꯨ ꯀꯟꯅ ꯂꯥꯎꯏ
ꯁꯤꯗꯤ ꯌꯥꯝꯅ ꯅꯥꯏꯌꯦ ꯑꯗꯨꯗꯤ ꯅꯪ ꯑꯩꯅ ꯎꯄꯥꯝꯕꯤ ꯑꯃ ꯐꯨꯛꯂꯒ ꯊꯣꯝꯗꯠꯂꯒꯦ ꯍꯤꯡꯆꯥꯕꯗꯨ ꯎ ꯄꯥꯝꯕꯤ ꯑꯆꯧꯕ ꯑꯃ ꯄꯨꯔꯛ ꯄꯨꯔꯛ ꯂꯥꯎꯅ ꯐꯨꯛꯂꯒ ꯅꯪ ꯎꯁꯤꯅ ꯀꯜꯂꯒꯦ ꯍꯦꯔꯥ ꯅꯪꯁꯦ ꯍꯤꯡꯆꯥꯕꯅꯤ ꯀꯥꯏꯅ ꯍꯥꯏꯕꯗꯨꯗ ꯌꯥꯝꯅ ꯀꯜꯂꯝꯗꯧ ꯃꯥꯜꯂꯒ ꯑꯗꯨꯗꯤ ꯅꯪ ꯊꯥꯡꯁꯤꯅ ꯑꯃꯨꯛ ꯑꯩ ꯁꯔꯣꯏꯗ ꯎ ꯑꯃꯒꯤ ꯃꯊꯛꯇ ꯆꯣꯡꯈꯠꯈꯤ ꯑꯗꯨꯒ ꯍꯤꯡꯆꯥꯕ ꯇꯝꯅ ꯑꯃꯨꯛ ꯆꯣꯡꯈꯠꯈꯤ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕꯒꯤ ꯎꯖꯥꯎꯗꯨꯅ ꯍꯥꯏꯔꯛꯄꯗ ꯁꯔꯣꯏꯗ ꯄꯥꯜꯂꯒ ꯁꯜꯂꯒ ꯄꯥꯏꯊꯣꯛꯈꯤ ꯁꯔꯣꯏꯗꯣ ꯁꯦꯂꯣꯏꯗꯨ ꯍꯤꯡꯆꯥꯕꯅ ꯁꯔꯣꯏꯗ ꯐꯨꯈꯤꯕꯗꯨꯗ ꯁꯦꯂꯣꯏꯒꯤ ꯃꯃꯤꯠ ꯑꯅꯤꯗꯨ ꯃꯆꯨ ꯑꯃ ꯑꯣꯟꯈꯤ ꯑꯗꯨꯒ ꯃꯅꯥꯛꯇ ꯇꯥꯔꯝꯕ ꯅꯣꯡꯗꯨꯝ ꯑꯃ ꯇꯥꯞ ꯂꯥꯎꯅ ꯐꯝꯅ ꯐꯝꯅ ꯈꯨꯜꯂꯒ ꯍꯤꯡꯆꯥꯕꯗꯨ ꯇꯝꯅ ꯂꯥꯛꯇꯅ ꯂꯪꯁꯤꯟꯈꯤ ꯑꯉꯛꯄꯅꯤ ꯍꯤꯡꯆꯥꯕꯗꯨ ꯅꯣꯡꯗꯨꯝ ꯃꯆꯥꯗꯨꯅ ꯄꯥꯟꯕꯗ ꯁꯜꯂꯒ ꯎ ꯑꯃꯗ ꯁꯨꯄꯥꯏ ꯄꯥꯏꯔꯒ ꯊꯨꯝꯖꯤꯟꯈꯤ ꯎꯗꯨ ꯎꯅꯥ ꯈꯔ ꯍꯤꯡꯆꯥꯕꯗꯨꯗ ꯈꯤꯛꯊꯔꯛꯏ ꯁꯔꯣꯏꯗꯨ ꯁꯠ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯍꯦ ꯀꯔꯤ ꯃꯇꯧꯅ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯅꯣꯡꯗꯨꯝꯅ ꯊꯣꯡꯕꯗ ꯍꯤꯡꯆꯥꯕ ꯁꯤꯔꯕ ꯁꯦꯂꯣꯏꯗꯨ ꯃꯥꯒꯤ ꯈꯨꯠꯇꯨꯗ ꯉꯛꯅ ꯃꯨꯟꯅ ꯌꯦꯡꯂꯤꯉꯩ ꯁꯔꯣꯏꯗꯨꯁꯨ ꯁꯦꯂꯣꯏꯗ ꯌꯦꯡꯂꯤꯉꯩ ꯍꯤꯡꯆꯥꯕꯗꯨ ꯇꯞꯅ ꯑꯃꯨꯛ ꯍꯧꯒꯠꯂꯛꯂꯒ ꯃꯅꯥꯛꯇ ꯇꯥꯔꯤꯕ ꯃꯥꯅ ꯉꯁꯥꯏ ꯄꯥꯏꯔꯝꯕ ꯎꯖꯥꯎꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯅꯤꯡꯊꯧ ꯃꯆꯥ ꯁꯦꯂꯣꯏ ꯇꯝꯅ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ ꯅꯤꯡꯊꯧ ꯁꯦꯂꯣꯏꯅ ꯎꯖꯥꯎꯗꯨ ꯃꯥꯒꯤ ꯃꯈꯨꯠꯇꯨꯅ ꯇꯥꯞ ꯂꯥꯎꯅ ꯐꯥꯔꯒ ꯑꯣ ꯑꯩꯁꯨ ꯌꯥꯝꯅ ꯀꯟꯕ ꯑꯣꯏꯔꯦ ꯏꯌꯥꯝꯕ ꯍꯤꯡꯆꯥꯕꯗꯨ ꯅꯤꯡꯊꯧ ꯁꯦꯂꯣꯏꯗ ꯉꯛꯅ ꯁꯤꯗꯤ ꯇꯥꯏꯕꯪ ꯃꯤ ꯅꯠꯇꯦꯅ ꯍꯤꯡꯆꯥꯕꯗꯨ ꯅꯤꯡꯊꯧ ꯁꯦꯂꯣꯏꯅ ꯈꯨꯇꯨꯝꯅ ꯃꯊꯕꯥꯛꯇ ꯍꯥꯏꯖꯤꯟꯗꯅ ꯊꯤꯟꯈꯤ ꯍꯤꯡꯆꯥꯕꯗꯨ ꯁꯜꯂꯒ ꯎꯖꯥꯎ ꯑꯃꯗ ꯄꯣꯞ ꯂꯥꯎꯅ ꯑꯃꯨꯛ ꯌꯩꯁꯤꯜꯂꯒ ꯏ ꯑꯣꯔꯣ ꯑꯣꯔꯣ ꯑꯣꯔꯒ ꯐꯝꯃꯒ ꯂꯩꯈ꯭ꯔꯦ ꯁꯤꯗꯤ ꯉꯍꯥꯟ ꯃꯈꯩ ꯃꯄꯥꯅ ꯐꯥꯖꯤꯜꯂꯒ ꯊꯝꯕꯩ ꯈꯨꯠꯂꯥꯏꯁꯤ ꯁꯤꯖꯤꯟꯅꯗꯕ ꯑꯣꯏꯔꯝꯃꯦꯗꯅ ꯁꯔꯣꯏꯒ ꯁꯦꯂꯣꯏꯒꯅ ꯍꯤꯡꯆꯥꯕꯗꯨ ꯀꯣꯅꯨꯡꯗ ꯇꯝꯅ ꯆꯤꯡꯂꯒ ꯄꯨꯔꯛꯂꯝꯃꯤ ꯃꯣꯏ ꯑꯅꯤꯒꯤ ꯁꯒꯣꯜꯗ ꯁꯔꯣꯏꯒ ꯁꯦꯂꯣꯏꯒꯅ ꯍꯤꯡꯆꯥꯕ ꯍꯥꯠꯂꯒ ꯄꯨꯊꯣꯔꯛꯄꯒꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯑꯉꯥꯡꯆꯥ ꯅꯤꯡꯊꯧ ꯑꯣꯏꯅꯤꯡꯕꯒꯤ ꯋꯥꯈꯜ ꯈꯨꯗꯛꯇ ꯊꯥꯗꯣꯛꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯑꯃꯅꯤ ꯀꯣꯔꯣꯕꯒꯤ ꯂꯩꯕꯥꯛꯀꯤ ꯂꯥꯟꯕꯨꯡ ꯂꯝꯄꯥꯛ ꯑꯃꯗꯅꯤ ꯀꯣꯔꯣꯕꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝꯗꯨ ꯃꯩꯖꯥꯎ ꯀꯌꯥ ꯊꯥꯗꯨꯅ ꯃꯤꯍꯦꯟꯒ ꯅꯤꯡꯇꯝꯕꯒꯗꯨ ꯀꯧꯔꯤ ꯀꯣꯔꯣꯕꯅ ꯐꯥꯔꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯅꯤꯡꯊꯧ ꯁꯅꯥꯌꯥꯒꯤ ꯈꯨꯟꯖꯥꯔꯣꯏꯆꯥ ꯀꯌꯥ ꯑꯣꯠ ꯅꯩꯔꯒ ꯀꯣꯔꯣꯕꯗꯨ ꯅꯤꯡꯇꯝꯕꯒ ꯃꯤꯍꯦꯟꯒ ꯂꯥꯛꯄ ꯉꯥꯏꯔꯤ ꯀꯣꯔꯣꯕꯅ ꯅꯨꯃꯤꯗꯥꯡꯅꯤ ꯈꯣꯟꯖꯦꯜ ꯁꯥꯅ ꯇꯥꯒꯅꯤ ꯃꯣꯏ ꯑꯅꯤ ꯇꯥꯅꯕ ꯅꯨꯄꯤ ꯉꯥꯛꯇꯒꯤ ꯑꯋꯥ ꯆꯩꯅ ꯈꯥꯡꯕ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯣꯠ ꯅꯩꯗꯨꯅ ꯇꯥꯍꯜꯂꯨ ꯁꯦꯅꯥꯄꯇꯤ ꯑꯗꯨꯗꯤ ꯏꯅꯤꯡꯊꯧ ꯊꯥꯡꯅ ꯂꯦꯜꯂꯒ ꯃꯣꯔꯣꯛ ꯍꯩꯔꯒꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯨꯄꯤꯁꯤꯡꯗꯨ ꯐꯖꯅ ꯍꯧꯅ ꯂꯥꯎꯔꯅꯤ ꯏꯅꯤꯡꯊꯧ ꯈꯣꯟꯖꯦꯜ ꯍꯧꯍꯜꯂꯨ ꯂꯥꯟꯃꯤ ꯃꯌꯥꯝꯗꯨꯅ ꯅꯨꯄꯤ ꯆꯥꯝꯃꯃꯨꯛ ꯊꯥꯡꯅ ꯂꯦꯜꯂꯒ ꯃꯣꯔꯣꯛ ꯑꯊꯤꯠꯄ ꯍꯩꯔꯝꯃꯤ ꯅꯨꯄꯤ ꯃꯌꯥꯝꯗꯨ ꯑꯣꯛ ꯈꯣꯡꯅ ꯀꯞꯂꯒ ꯂꯥꯎꯏ ꯑꯗꯨꯕꯨ ꯃꯣꯏ ꯑꯅꯤꯗꯨ ꯂꯥꯛꯇꯦ ꯀꯣꯔꯣꯕꯗꯨ ꯃꯇꯣꯝꯇ ꯀꯤꯔꯕ ꯖꯥꯠꯂ ꯑꯩꯁꯤ ꯃꯣꯏ ꯑꯅꯤꯅ ꯁꯦꯅꯥꯄꯇꯤ ꯇꯥꯕ꯭ꯔꯥ ꯁꯦꯅꯥꯄꯇꯤ ꯏꯅꯤꯡꯊꯧꯕꯨ ꯀꯧꯕꯤꯕ꯭ꯔꯥ ꯃꯣꯏ ꯂꯥꯛꯇꯦ ꯏꯅꯤꯡꯊꯧ ꯑꯗꯨꯗꯤ ꯅꯨꯄꯤꯁꯤꯡ ꯑꯗꯣ ꯃꯩꯔꯛꯇ ꯑꯃꯃꯝ ꯂꯪꯁꯤꯜꯂꯒ ꯃꯩ ꯊꯥꯎ ꯃꯩꯅ ꯆꯥꯛꯄꯒꯤ ꯂꯥꯎꯕꯗꯨ ꯇꯥꯕꯗꯗꯤ ꯃꯣꯏ ꯑꯅꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯏꯁ ꯑꯗꯨꯗꯤ ꯌꯦꯡꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯤꯍꯦ ꯏꯅꯤꯡꯊꯧ ꯑꯗꯨꯗꯤ ꯑꯩ ꯅꯨꯄꯤꯁꯤꯡꯁꯤ ꯃꯩꯗ ꯂꯪꯁꯤꯟꯕ ꯍꯧꯔꯒꯦ ꯏꯅꯤꯡꯊꯧ ꯁꯦꯅꯥꯄꯇꯤꯅ ꯅꯨꯄꯤ ꯑꯃ ꯆꯤꯡꯁꯤꯜꯂꯒ ꯃꯩꯅꯨꯡꯗ ꯂꯪꯁꯤꯟꯒꯦ ꯇꯧꯕꯒ ꯁꯦꯅꯥꯄꯇꯤꯒꯤ ꯃꯉꯛꯇꯨ ꯀꯦꯜꯂꯒ ꯃꯩꯔꯛꯇ ꯇꯥꯈꯤ ꯁꯦꯅꯥꯄꯇꯤꯅ ꯃꯉꯛ ꯀꯦꯟꯕꯗꯨ ꯎꯕꯗ ꯂꯥꯟꯐꯥꯁꯤꯡꯗꯨ ꯃꯌꯥ ꯀꯥꯔꯒ ꯇꯨꯃꯤꯟ ꯂꯩꯅꯩ ꯂꯥꯟꯃꯤꯁꯤꯡꯗꯨ ꯂꯥꯎꯗꯨꯅ ꯃꯥꯒꯤ ꯊꯥꯡ ꯇꯦꯟꯗꯨ ꯊꯥꯡꯒꯠꯇꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯅꯩ ꯂꯥꯟꯃꯤ ꯑꯃꯅ ꯂꯥꯛꯑꯦ ꯃꯣꯏ ꯑꯅꯤ ꯂꯥꯛꯑꯦ ꯁꯣꯝꯗ ꯀꯣꯔꯣꯕꯗꯨ ꯇꯥꯕ꯭ꯔꯥ ꯁꯦꯅꯥꯄꯇꯤ ꯍꯩ ꯇꯥꯕ꯭ꯔꯥ ꯁꯦꯅꯥꯄꯇꯤ ꯃꯁꯤ ꯁꯈꯨꯝ ꯇꯦꯟ ꯃꯔꯨꯅꯤꯅꯦ ꯍꯧꯖꯤꯛ ꯑꯩꯒꯤ ꯃꯥꯡꯗ ꯁꯝꯂꯒ ꯄꯥꯏꯈꯤꯕꯗꯣ ꯑꯩꯒꯤ ꯂꯥꯂꯣꯡ ꯃꯥꯏ ꯇꯦꯟ ꯃꯔꯨ ꯑꯃꯗꯤ ꯑꯩꯒꯤ ꯈꯨꯠꯅ ꯐꯥꯔꯦꯗꯅ ꯊꯧꯅꯥ ꯐꯕ ꯑꯅꯤ ꯑꯍꯨꯝꯗꯨ ꯅꯛꯅ ꯂꯩꯔꯦꯗꯅ ꯀꯣꯔꯣꯕꯗꯨ ꯇꯦꯟ ꯃꯔꯨꯗꯨ ꯄꯥꯏꯔꯒ ꯌꯦꯡꯂꯤꯉꯩ ꯃꯄꯥꯟꯗ ꯂꯥꯟꯃꯤ 700-900 ꯃꯉꯛ ꯇꯠꯂꯒ ꯀꯦꯜꯂꯤꯕꯁꯤꯡꯗꯨ ꯃꯤꯍꯦꯟꯗꯨ ꯂꯥꯟꯃꯤ ꯑꯃꯒꯤ ꯃꯄꯥ ꯁꯝꯂꯒ ꯆꯦꯟꯈꯤ ꯂꯥꯟꯃꯤꯁꯤꯡꯗꯨ ꯃꯉꯛ ꯀꯦꯜꯂꯒ ꯂꯩꯍꯧꯏ ꯀꯣꯔꯣꯕꯅ ꯃꯗꯨ ꯎꯗꯦ ꯀꯣꯔꯣꯕꯗꯨ ꯇꯦꯟ ꯃꯔꯨꯗꯨ ꯄꯥꯏꯔꯒ
ngasi ai matik mayai su hai thong thong hai noi oh nang na tom tarani ha lakli ba se ha ning tambadu korobagi mangda fazaba thangdu pairaga nangi thangdi kadai koroba thang oina yana si hairo nipa masa ngahak awai akhum su tong na khisi kaino koroba siramdagi awabadasu nasana khango ning tambadu wa nganglingai korobana ning tambada yetum manba pot tingkhang khara ning tambagi mamit tamna sasat launa langsilai ning tambana tingkhang masai singdu tap tap launa pharaga korobada amuk langsin ge tawbada korobadu thangpak ama pairaga ning tamba tamna lauraga haitharai ning tambadu sat launa thaidoklaga korobada khongpak na leiraga set launa thaki korobadu mapalomda safukana sallaga paithokhi adubu mapandadi phajarame mihena korobagi lanmi mayamdu mangak loina kakthatlaga leikhidraba ningthau sanayagi lanpha singdu loina pukhraba mali amata leiramdre lanmi singdu mangak amata yawdabi tara taraga leiri korobadu phuk launa hogatpaga ning tambana korobada thang masing khangdana job job launa pangyanda yansilei korobadu magi thangpaktu ngakpham khangdana pangakta ngakli ning tambagi thangdu mai brang brang hoba makai korobadu ning tambana sathina lakjarami korobagi masa pumba ning tambagi thangpham ngakta ngairami adubu korobasu hande korobadu ning tambana yalakpa thangdu turoi ngamloi ngakna ngakna khati thangalo he aisu ning tambana thangdu yantha yanthana nang na ngamliba phawa ngak thok so ning thau koroba hai ya noi shibu ning thau shanayagi kana kana no ne ai khoi hum se ai ining thau shanay na semgat laba aron balami ahum ni adubu ining thau di kanba ngam khidre ya ning tambadu ning thau sanayai du ning singdaga hena saukhra male ning tambadu korobada thang masing hena yansin bathin ba hore korobadu kanna lawi oh noi ahum la ning thau shanayai na lanmi ahum lakhini ai bu kanba hairambada adubu ai ngaiba ngaiba ngamdaduna ning thau du thamlamlaga konongda adu korobadu ning tambana thang na makhongda joklangna thinki korobadu ik hairingai ning tambana korobagi mangta thori lakchilaga ning thau sanayagi leibak lomda sagolda soro soro chinglaga pukhi korobadu somda korobagi konungda jahi kaya phajinduna thamluraba khunjali sing kayadu leikhidraba ning thau sanayai magi leibakta puraktuna magi imunga amu unahanba phangbada amadi ning tambana korobabu hatlaga chinglaga purakpa saroina ning thau leibak asibu awaba khajikta phawba mayokna handana ngak shenbibagi damak makhoi ahumbu leibak miyamna ning thau konungdagi chakhidanaba haijarami makhoi ahumsu pikliba ning thau siloibu mapung phana chawdriba phawbadi ngak senaduna konungda leirage khumlami lanmi semgatuna leibak asibu afaba mapangal kanba ning thau panba leibak ama oibada mateng panglage haibagi thajaba kaya miyamda pirami moi ahumdu konungda seloigi mayamba ahumgumna leikhirami leikhidraba ning thau sanayagi hakjangsu leiron chanki ning thau seloi yauna moi marina